ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯖꯔꯤꯁꯦ ꯇꯔꯦꯠ ꯈꯨꯜ ꯍꯥꯏꯔꯒ ꯈꯪꯅꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯈꯨꯡꯒꯪ ꯑꯗꯨꯅꯤ ꯌꯨꯝ ꯌꯥꯝ ꯇꯥꯕ ꯅꯠꯇꯦꯀꯣ ꯃꯐꯝꯁꯤꯗ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯏꯆꯝ ꯆꯝꯅ ꯑꯩꯈꯣꯏꯒꯤ ꯁꯥ ꯁꯟ ꯂꯣꯏꯔꯒ ꯑꯃꯗꯤ ꯂꯧꯎ ꯁꯤꯡꯎꯕꯒꯤ ꯊꯕꯛ ꯇꯧꯔꯒ ꯆꯝꯅ ꯑꯩꯈꯣꯏ ꯍꯤꯡꯖꯕ ꯄꯨꯟꯁꯤꯅꯤ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯐꯥꯎꯕꯗ ꯁꯤꯡꯖꯃꯩ 360ꯗ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯇꯥꯔꯕ ꯌꯨꯝꯁꯤꯡꯒꯤ ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯕ ꯑꯃꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗꯨꯕꯨ ꯃꯌꯥꯝ ꯀꯔꯥꯏ ꯐꯥꯎꯕꯗ ꯄꯨꯈꯠꯄ ꯌꯥꯒꯗꯕꯅꯣ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯎꯠꯆꯔꯕ ꯃꯇꯨꯡꯗ ꯃꯇꯦꯡ ꯄꯥꯡꯈꯤꯕꯒꯤ ꯊꯧꯔꯝ ꯀꯌꯥꯁꯨ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯎꯠꯆꯗꯨꯅ ꯄꯨꯟꯅ ꯄꯥꯡꯃꯤꯟꯅꯈꯤꯕ ꯂꯩꯔꯦ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯁꯤꯅ ꯃꯌꯥꯝ ꯌꯨꯝꯁꯤꯒꯤ ꯐꯣꯇꯣ ꯍꯥꯏꯇꯥꯔꯦꯀꯣ ꯂꯥꯞꯅ ꯎꯔꯤꯕ ꯌꯨꯝ ꯁꯤꯗ ꯂꯩꯔꯤꯕ ꯌꯨꯝꯁꯦ ꯁꯤ ꯌꯨꯝꯅꯦ ꯁꯤꯗ ꯂꯩꯔꯤꯁꯦꯀꯣ ꯌꯨꯝꯁꯤꯒꯤ ꯐꯤꯕꯝꯁꯦ ꯑꯩꯈꯣꯏꯅ ꯐꯣꯇꯣꯗ ꯍꯦꯛ ꯎꯖꯔꯨꯕꯗꯒꯤ ꯑꯁꯤꯒꯤ ꯌꯨꯝꯁꯤꯃꯗꯤ ꯃꯌꯥꯝ ꯑꯊꯨꯕ ꯃꯇꯝꯗ ꯃꯌꯥꯝ ꯆꯪꯗꯅ ꯄꯥꯡꯗꯕ ꯌꯥꯗꯦꯀꯣꯅ ꯈꯟꯖꯔꯒ ꯁꯤꯡꯖꯃꯩ 360ꯅ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯄꯤꯖꯔꯒ ꯉꯁꯤ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯆꯔꯒ ꯃꯌꯥꯝꯗ ꯎꯠꯆꯕ ꯂꯥꯛꯆꯕꯅꯤ ꯌꯨꯝ ꯑꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯑꯕꯣꯛ ꯑꯃꯒ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯑꯃꯒ ꯍꯥꯏꯇꯥꯔꯦ ꯏꯌꯥꯝꯕꯁꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯒ ꯄꯨꯟꯅ ꯂꯩ ꯃꯆꯥꯅꯨꯄꯤꯁꯤꯗ ꯅꯨꯡꯁꯤꯗꯥꯛꯁꯤꯗ ꯂꯩ ꯏꯆꯥꯅꯨꯄꯤꯁꯦ ꯀꯌꯥꯝ ꯅꯨꯡꯁꯤꯒꯦ ꯌꯦꯡꯉꯨꯀꯣ ꯃꯌꯥꯝ ꯀꯔꯤ ꯁꯥꯟꯅꯩꯅꯣ ꯃꯥꯏꯁꯤꯕꯣ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣই ꯁꯤꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯣꯏꯅ ꯄꯥꯈꯟ ꯈꯜꯂꯒ ꯂꯩꯁꯦ ꯁꯤꯁꯨ ꯌꯨꯝꯅꯤ ꯑꯗꯨꯒ ꯃꯅꯤꯡꯗ ꯂꯩꯕ ꯁꯣꯝ ꯅꯥꯀꯟꯗ ꯂꯩꯕꯁꯦ ꯁꯤꯁꯨ ꯌꯨꯝ ꯑꯣꯏꯗꯣꯏꯅꯤ ꯀꯔꯝꯕ ꯐꯤꯕꯝ ꯂꯩꯕꯅꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯁꯨꯝ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅꯁꯨ ꯅ꯭ꯌꯨ ꯒꯣꯜ ꯀ꯭ꯂꯕ ꯍꯥꯏꯗꯅ NGC ꯃꯥꯏꯀꯩ ꯑꯁꯣꯝꯕꯨ ꯉꯥꯛꯄꯤꯔꯤꯕ ꯀ꯭ꯂꯕ ꯑꯁꯤꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯥꯞꯆꯔꯦ ꯑꯩꯈꯣꯏꯒꯤ ꯀꯦꯞꯁꯟꯗꯁꯨ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯃ ꯍꯥꯞꯆꯕꯅꯤ ꯑꯗꯣ ꯅ꯭ꯌꯨ ꯒꯣꯜ ꯀ꯭ꯂꯕꯀꯤ ꯑꯦꯁꯤꯁꯇꯦꯟ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔꯅꯤ ꯅꯝꯕꯔꯗꯨꯗ ꯃꯌꯥꯝꯅ ꯇꯦꯡꯕꯥꯡꯕꯤꯔꯛꯄ ꯁꯦꯟꯐꯝꯁꯤꯡ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯌꯥꯝꯅ ꯀꯥꯞꯄꯤꯔꯛꯄ ꯁꯦꯟꯐꯝꯁꯤꯡ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯑꯗꯨꯝ ꯈꯨꯠꯁꯤꯟꯅꯖꯒꯦ ꯑꯗꯨꯒ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏ ꯀꯥꯞꯄꯤꯔꯛꯄ ꯁꯦꯟꯐꯝꯁꯤꯡꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯑꯩꯈꯣꯏꯒꯤ ꯂꯤꯁ ꯑꯃ ꯁꯦꯝꯃꯒ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯌꯧꯍꯟꯅꯅꯕ ꯍꯣꯠꯅꯖꯒꯦ ꯍꯥꯏꯕꯁꯤꯅꯤꯀꯣ ꯀꯩꯕ ꯅꯨꯡꯁꯤ ꯍꯤꯗꯥꯛ ꯍꯥꯏꯕ꯭ꯔꯥ ꯅꯪꯒꯤ ꯃꯤꯡꯗꯣ ꯍꯦꯛꯇ ꯀꯥꯎꯏꯅꯦ ꯇ ꯍꯧꯒꯠꯂꯁꯦ ꯀꯩꯗ ꯅꯪꯒꯤ ꯆꯩꯇꯦꯛ ꯀꯣꯄꯤ ꯁꯥꯟꯅꯩꯔꯣ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯍꯥꯞꯄꯤꯌꯨ ꯀꯀꯥꯁꯦ ꯅꯪ ꯉꯥꯡꯕ ꯇꯥꯅꯕꯅꯤꯀꯣ ꯍꯜꯂꯣ ꯍꯥꯏꯌꯣ ꯇꯥꯕ ꯌꯦꯡꯁꯤ ꯅꯪ ꯉꯁꯥꯏ ꯃꯥꯔꯕꯣꯟ ꯑꯃ ꯄꯥꯏꯍꯧꯗꯥꯏꯅꯦ ꯃꯥꯔꯕꯣꯟꯗꯣ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯁꯟꯊꯤ ꯃꯔꯛꯇꯅꯤꯗ ꯅꯪꯒ ꯁꯥꯟꯅꯩꯗꯣ ꯈꯪꯗꯤꯌꯦ ꯅꯪ ꯃꯥꯔꯕꯣꯟ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯂꯥꯛꯑꯣ ꯅꯪ ꯌꯨꯝ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ ꯅꯪꯒꯤ ꯌꯨꯝ ꯐꯖꯕ ꯑꯃ ꯀꯔꯤ ꯀꯀꯥ ꯂꯥꯛꯄꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯨꯡꯉꯥꯏꯌꯦ ꯀꯀꯥꯁꯤ ꯃꯁꯛ ꯐꯖꯕ꯭ꯔꯥ ꯅꯪ ꯁꯝꯁꯦ ꯀꯅꯥ ꯄꯨꯟꯕꯤꯔꯤꯅꯣ ꯌꯥꯝ ꯄꯣꯁ ꯇꯥꯏꯌꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃ ꯐꯪꯉꯦ ꯉꯁꯤꯗꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯃꯤꯡꯁꯤ ꯀꯩꯕ ꯅꯨꯡꯁꯤ ꯍꯤꯗꯥꯛ ꯑꯝꯇ ꯌꯦꯡꯉꯣ ꯅꯨꯡꯁꯤ ꯍꯤꯗꯥꯛ ꯍꯥꯏꯕ ꯅꯨꯡꯁꯤ ꯍꯤꯗꯥꯛ ꯍꯥꯏꯕꯅꯤ ꯑꯩꯅ ꯀꯀꯥꯅ ꯅꯨꯡꯁꯤꯗꯅ ꯊꯣꯟꯕꯅꯤ ꯅꯨꯡꯁꯤ ꯍꯤꯗꯥꯛ ꯍꯥꯏꯅ ꯅꯨꯡꯁꯤ ꯍꯤꯗꯥꯛꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦꯀꯣ ꯏꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯦ ꯉꯁꯤꯗꯤ ꯃꯁꯝꯒꯁꯨ ꯇꯪꯈꯥꯏ ꯄꯨꯜꯂꯤ ꯃꯌꯥꯝ ꯌꯦꯡꯉꯨꯅꯦ ꯑꯝꯇ ꯃꯥꯏ ꯃꯁꯝꯁꯦ ꯑꯝꯇ ꯌꯦꯡꯍꯟꯒꯦ ꯆꯨꯝ ꯑꯝꯇ ꯂꯦꯞꯄꯣ ꯑꯁ ꯃꯤ ꯃꯌꯥꯝꯅ ꯌꯦꯡꯉꯦ ꯍꯥꯏꯕ ꯁꯝꯁꯦ ꯌꯦꯡꯉꯨꯅꯦ ꯌꯥꯝ ꯐꯖꯗ꯭ꯔꯥ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯁꯝ ꯑꯃ ꯂꯩꯔꯦ ꯋꯥ ꯀꯩꯕ ꯏꯆꯥꯅꯨꯄꯤꯁꯦ ꯁ꯭ꯀꯨꯜ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯦꯕ ꯀ꯭ꯂꯥꯁ 1 ꯀꯥꯔꯤꯔꯣ ꯍꯟꯗꯛꯇ ꯑꯁ ꯑꯩꯗꯤ ꯃꯤꯠꯇꯁꯤꯗ ꯉꯍꯥꯟꯗꯒꯤ ꯅꯁꯔꯤꯗꯩꯅꯦ KG 1 ꯀꯥꯔꯤꯕ KG 1 ꯀꯥꯔꯤꯕ ꯑꯣ ꯑꯗꯣ ꯑꯩꯅꯕꯨꯗꯤ ꯅꯨꯡꯁꯤꯗꯅ ꯅꯨꯡꯁꯤ ꯍꯤꯗꯥꯛꯅ ꯀꯧꯖꯕꯅꯦꯕ ꯏꯆꯥꯅꯨꯄꯤꯁꯦ ꯃꯃꯤꯡꯗꯣ ꯃꯦꯔꯤꯅꯥꯒ ꯀꯩꯒ ꯀꯧꯋꯦꯕ ꯃꯦꯔꯤꯅꯥꯒ ꯀꯦꯊꯕꯤꯒ ꯀꯦꯊꯕꯤꯁꯨ ꯀꯧꯔꯤꯕ ꯑꯁ ꯀꯦꯊꯕꯤꯁꯨ ꯀꯧꯔꯤꯕ ꯑꯇꯩꯗꯤ ꯑꯇꯩꯅꯅꯦ ꯇꯣꯝꯕꯤꯒ ꯑꯗꯣ ꯏꯆꯥꯅꯨꯄꯤꯒꯤ ꯂꯩꯔꯤꯕ ꯂꯝꯁꯦ ꯌꯥꯝꯁꯨ ꯅꯨꯡꯁꯤꯀꯣ ꯂꯧꯕꯨꯛꯀꯤ ꯃꯌꯥꯏꯗꯅꯤ ꯅꯣꯏꯒꯤ ꯌꯨꯝ ꯁꯥꯔꯤꯁꯦ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯅꯣꯏ ꯂꯝꯁꯦ ꯇꯔꯦꯠ ꯈꯨꯜ ꯍꯥꯏꯀꯣ ꯇꯔꯦꯠ ꯈꯨꯟ ꯍꯥꯏꯀꯣ ꯅꯨꯃꯤꯗꯥꯡ ꯅꯪꯒꯤ ꯌꯨꯝꯁꯤꯕꯨ ꯇꯨꯝꯕꯗ ꯏꯪꯗ꯭ꯔꯣ ꯏꯪꯉꯦ ꯀꯔꯝ ꯅꯥꯀꯟꯗ ꯇꯨꯝꯒꯦ ꯏꯆꯥꯅꯨꯄꯤꯒꯤ ꯐꯃꯨꯡꯗꯣ ꯀꯗꯥꯏꯗ ꯑꯝꯇ ꯆꯪꯉꯨ ꯆꯣꯠꯅꯦ ꯃꯃꯥꯡ ꯊꯥꯔꯣꯅꯦ ꯀꯀꯥ ꯑꯝꯇ ꯌꯦꯡꯖꯒꯦ ꯅꯪ ꯇꯨꯝꯐꯝꯗꯣ ꯕ꯭ꯂꯥꯡꯀꯦꯠ ꯋꯥꯠꯂꯒꯗꯤ ꯕ꯭ꯂꯥꯡꯀꯦꯠ ꯄꯤꯗꯣꯏꯕꯀꯣ ꯕ꯭ꯂꯥꯡꯀꯦꯠ ꯏꯪꯕ꯭ꯔꯣ ꯑꯍꯤꯡꯗ ꯑꯩꯗꯤ ꯁꯥꯏ ꯑꯩꯗꯤ ꯈꯔ ꯁꯥꯏꯌꯦ ꯅꯪꯒꯤ ꯐꯃꯨꯡ ꯀꯔꯝꯕ ꯁꯤꯁꯦ ꯑꯗꯨꯔꯣ ꯅꯪꯒꯤ ꯐꯃꯨꯡꯁꯦ ꯑꯝꯇ ꯍꯥꯏꯗꯣꯔꯛꯎꯅꯦ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯍꯟꯁꯤꯅꯦ ꯃꯌꯥꯝꯗ ꯑꯣ ꯑꯁ ꯅꯨꯡꯉꯥꯏꯅꯤꯅꯦ ꯂꯨꯝꯅꯤꯅꯦ ꯅꯪꯒꯤ ꯐꯃꯨꯡꯁꯦ ꯖꯦꯀꯦꯠ ꯑꯃ ꯂꯩꯁꯤꯅ ꯀꯅꯥꯒꯤ ꯑꯩꯒꯤ ꯅꯪꯒꯤ ꯖꯦꯀꯦꯠꯂꯣ ꯍꯣꯔꯦꯟ ꯏꯪꯉꯀꯥꯟ ꯇꯨꯝꯕꯗꯗꯤ ꯖꯦꯀꯦꯠ ꯂꯤꯠꯂꯒ ꯇꯨꯝꯕ꯭ꯔꯥ ꯌꯥꯎꯋꯦ ꯑꯗꯨꯒ ꯅꯪꯒꯤ ꯗꯗꯥ ꯑꯃ ꯂꯩ ꯍꯥꯏꯗꯅ ꯀꯗꯥꯏꯗꯅꯣ ꯅꯪꯒꯤ ꯗꯗꯥ ꯁꯤꯅꯦꯃꯥ ꯀꯨꯝꯕ ꯑꯃ ꯂꯩ ꯍꯥꯏꯕꯗꯣ ꯀꯗꯥꯏꯗꯅꯣ ꯆꯪꯉꯨꯁꯤꯅꯦ ꯅꯪ ꯗꯗꯥ ꯃꯅꯥꯛꯇ ꯄꯨꯁꯜꯂꯛꯑꯣ ꯀꯗꯥꯏꯅꯣ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥ ꯑꯃꯁꯨ ꯁꯤꯗ ꯂꯩꯌꯦ ꯃꯌꯥꯝ ꯇꯨꯝꯃꯤꯔꯣ ꯃꯥꯏꯁꯦ ꯇꯨꯝꯃꯤꯔꯥ
ชิมตีอยู่เยี่ยมเลยไอ้เนาะนั่งแต่ไรมึงตัวไก่ปะ 올해 난기 밥먹으러 올렌지 시바. 나좀 맛보기. 맛보기야. 낭시다 ตุ้미시나 그리 옆다 하고로세 좀 남다 밤시지. 올해 하고 좀 남다 밤무시. 올렌세 그로 떠브라. 거의 허직 라이크 덤으로 올렌세. 이전 무디 클래스 1 가래 하에 KB 하이스쿨 나 해브라. 하. 클래스 5 가게 올렌세. Class 5 thì 하. tôi 클래스 5 되기 또야. 이 라이크 덤바. 이 덤주가. cao lấy tiền. 강가로 있다 보기야. 에스kun이 건강하죠. 의 nói 강가로 있다 보기 라이크 덤 많이 또 인신이다. 난 라이크 빠닝 더 보기 나 때거. Nè tí. 나 tiya. 라이크 지 뭐 카탄 덤닝 들어봐. Đi không đến nè. 하. 근데 Class 8 thì đi đúng tầm nhìn với bạn. 나 때게 덤닝이야. ngomgadra ba 라이크 빠버도. 간나 건나 ngomgadra. 보딩다 라이크 혼나더라도 야로이. 아도 시엔 톡배야바ꯊꯕꯛ ꯀꯩꯀꯩꯒꯗꯤ ꯇꯧꯒꯦ ꯍꯥꯏꯗꯤ ꯌꯨꯝꯒꯤ ꯕꯣꯕꯣ ꯍꯣꯏꯒꯤ ꯑꯗꯩꯗꯤ ꯕꯕꯥꯁꯨ ꯑꯅꯥꯕ ꯑꯃ ꯂꯩ ꯍꯥꯏꯀꯣ ꯕꯕꯥꯗꯨꯒꯤ ꯃꯇꯦꯡ ꯑꯣꯏꯅꯕ ꯀꯩꯀꯩ ꯊꯕꯛꯀꯗꯤ ꯇꯧꯒꯦ 아주 뭐지 깨는 재미. ꯀꯦꯅꯦ ꯁꯦꯝꯃꯦ ꯑꯣ ꯁꯤꯗꯅ ꯄꯨꯄꯨꯒꯤ ꯆꯥꯛꯈꯨꯝ ꯀꯅꯥꯒꯤ ꯆꯥꯛꯈꯨꯝ ꯑꯕ 보기. ꯑꯣ ꯄꯨꯄꯨꯒꯤ ꯆꯥꯛꯈꯨꯝ ꯑꯣꯏꯕ ꯅꯪꯒꯤꯗꯤ ꯐꯃꯨꯡ ꯀꯥꯏꯗ ꯇꯨꯝꯕ 올렌 하이다네 올렌이 ꯐꯃꯨꯡ ꯀꯥꯏꯗ ꯌꯦꯡꯕ 누가 잘 판다. 너희 아니 좀 뚜미나라봐 아코이 아코이 나가. Khôi bố cơ. 너희 홈 짠브라봐 파몽드다 잘래. 마사두다 화. 컴포두디 너희나마 아마나 까만 나오네 응. 좀 나간데 어방롬도 이행할지 너희 작품실에 그라이더로 너희 юм세 마삭 따오 와 아이게 юм시들 레이래 아두가 작품시들 레이래 마삭 따오 Đúng xử lý. 인치레레 자콘치레레. 나 이행하라 올렌 마삭 따오라 너희 юм세 시나 작품이더라 하나 통게 그 뭐래? 무궁화 통이야 아두가 나 너희 바바 어디가 마마디 그거 또 봐. Mấy ông bạn kìa. 응, 반가. 누가 바바시나 나가 레이바. 자누 피기 그거도 파문도나 소나강이 만웅기 싫어. 아두디 lumbraba nuksit yam sit linoy gi yum sidi makharom da sunuksit changa ido maning da gi sunuksit changa ido ha mamang da gi sunuksit changa e aduga awang da gi sunuksit changa sidi oi hotrong hore kaman tok ba ai noi gi baba se ga wai sa ge kwa baba se kari sari no hai bu sem da khang si kwa 뭐 사이시 마이크폰 나 할게 과 미나 왕왕 뭐 따나 봐 선다 민도 다 해비요네 꽤만다. 아도 cây 노 짜리시고 또 보다 작다. 또 뭐가 잠깐 농진 시기세 짜라와 뭐 타이밍이네 차다 cây 농아이 또 원래 이게 블랭켓 시수 좀 세가 해봐 말래 시수 좀 우지나로 지자 우지나 책봐 우지나 자 토크라 봐 콩수 좀 나오고 그만 또 콩수 차라다 나리. 나야 콩시디 그만 또 행동 뭐 그거 어디 야브라 릭릭 타라 닝담다니 짱데 그거 또. 알리엔데 가자. 하는 아무래나 많이 타도. 콩세 ꯑꯗꯣ ꯐꯃꯨꯡꯁꯤꯗꯗꯤ ꯀꯅꯥ ꯑꯩ ꯏꯌꯥꯝꯕ ꯇꯨꯝꯃꯦ ꯑꯇꯩꯗꯤ 이 그노가 아복가 좀 tumba 그럼 야나야나고 adjust tawre upu sisu dum mayang dum pote hapa ko padum tawre ko yum je hana dei sumai dum leiba taga hana yum si dei hen phium sokpam su leiram bro Wa kharam to le ma chinna to ba khai ta. 와 그런 tawga leiram ba adai phium je sigi sina jinga sina kana tawga pangbi rakhebana Mina mina dum pangbi rakpa do MLA na ga su dum pang pro kamai taw
ไม่ได้เราสุดปังบีกว่า อืม ยุ่มสานี่กายน้ำมาสุดท้ายยุ่มสาบกี้มังลานามามังเจริญบุตรยุ่มสาบกี้เสกรมการตะกดีสาบีนี่กายเกหายเก ข้างอยู่มือก็ต้องการชาด้วยนะชาไม่มีอะไรชาแกให้ดูกันละให้เป็นที่ชาบินอะไรดิ ทุนที่สาบีก็ดีพอดูนี่กว่าแล้วเจียงจากไก่กาดุมไม่เรียนดุมเทนบีรักพอดุมเตาอีกว่าคนน่ะชุดดุมไตเขาเขียนมือดิซ้ำก็สิบุสุกก็ตระบรอยามุขมันเตาอีกอันนั้นคนนะนาเราจะทำกับพระเจ้าตุ้มภาษาปฏิหิงแต่ก็ดีดุมโค้งดุมไม่โค้งเราบังชากันเลยให้ตุ้มภาษาเราขึ้นไว้นะเยอะเลยเราโทรเลยต้องเอาตุ้มโนมาตุ้มด้วยเนี่ยวะไอ้อโบกับไว้ชาสักอโบเสร็จจะได้ไอ้ไมโครโฟนหาเกโก้ไม่เอาว่ามาตามเนี่ยอโบกิมิงตุ้มตาให้ไปโยสังจะอโบปิสมาสะใช่แก่สุบีไอ้หงพูคราอะไรมันนี่ใช่หงพูใครเฮล่ะแล้วอโบกิจักคุมหายตาเลยเนี่ยสิได้เลยว่าจักคุมสีนักสีกรีมาเทลังบีละเกมแต่ยังหันยังบิวยังจะกันเนี่ยยังจะหังตัวนักสีอีรวมบะโอ้อีรวมบำเลยเลยจะพูดกันสิเกี่ยวกับจะพูดจะมาหน้าเมื่อกี้จากไอ้มาตาทวงนี่อ๋อเขาเล่นคาราเขาเล่นดังบุกชูยูโปรบุกซาบะโอ้อัตย์ดีเกี่ยวกับยังไม่ตัวระบบตัวอ๋อได้ใช้จนอ่างกี่ตัวเมื่อกี้โอ้แล้วอิชูนุ่งสิบอันนี้จะได้กว่าทำไมนักดีอิชูอันนี้เสอิชูหันสิบุดีหอยลายตั้มบัดมาปุ่งพานะพังหัวเร่อิชูนุปีตัวบิสิชูอันนุ่งสีตัวคลาสวันการตั้งไงดีกว่าทำไมตัวกางสิงสีอุ้ยการบุกอะไรเนี่ยแต่มุกการเลยถ้าตะเลบ้านสุรมุกการเด้ออันนี้การอะไรมันหอยอันนุ่มมาบ้านหน้าไปดั้มแต่มาทงบ้านขังกันนะกว่าจะยันมันไม่ได้ไอ้มาดีร่วมชูเลยมาจีอันนี้มันอยากจะทุบว่างามเตะถ้าบุกชูบุกจะเป็นงามเตะนั่นนะว่านั่นนะยังจากชัวไอ้แต่นั่นมาได้วันนี้ไปจุดเฉลี่ยเอาไว้ยังจะแค่นี้ตัวคนนี้นู่นนะชาเราเคยชวนนะจริงๆก็ได้ด่าแต่รวยกี่ปีกี่อย่างงี้โมหลักอะไรปูบะมาตัวบะข้าสวดปะหิมินที่เขาเราเสียนเตาเลยแล้วยุ่มสิดีอันนั้นเอาสิพุดดิ้งทำด่างข้าวลุยเฉลี่ยครับพาดีกว่าอันนั้นยุ่มสิโอ้โหสิบุกกำไมนิ่งทำด่างสินิ่งทำด่างสิกำไมเล่นบีกี่เก็บอ่ะอยากยิงนี่เด้ออยากยิงมันอ่ะยิงเนี่ยดุมเลยนั่นมองไม่ก็เขาแบบไม่ตั้งกันติดปลอกก็เลยชิงอยู่เลยแต่ชิงตีกี่ทีไทยคุยเลยเป็นชิงคุณจริงดีนั่นเลยโอ้ยอันนี้อาจจะเลยแบบชิงสิสู้อาบุยจังเลยหายกว่าจังเลยอันนั้นชิงสิกระรมนักกันเดียวนั่นเราเลยจริงเหรอตัวเองบ้านเองก็ได้เลยปักที่เด็ดทีมีวันเดียวสิเราไปยาวเลยตอนไปมันไม่ใช่ไกลกว่าเว้ยจะมานั่นด่าแล้วอีโมงนุปีอามาสู้เลยเราไม่ให้น่าหายกว่าเลยเราไม่อีโมงนุปีสินะมาปูมันยังจะนุปากันนุปีก็เจก็ลำบากจะหิ้งแก่สุรปฏิกันพิรามิดนั่นนี่นุปีโตใครในบ้านเจ้าใครเนาะถ้านะถ้านั่นเจ้าใช่ไม่ได้มางานสุรมันนี่อันดูฮันดาเสียงใครให้อันนั้นต่อไอ้ด้านนี้นุปีไม่รู้อีนั่งไหนให้ที่ใครนักกีฬาให้ตายใครนับดูว่าที่เราทำนั่นแต่แบบบ้านนี้แต่คนเก่าเป็นนิยามได้ป่ะเทียมนับพนักงานในระยะเร็วไม่ยังปั่นตัวก็ได้มาดูยุ่มชานะเป็นให้แต่หน้าสมนักกันแต่สู้ว่าครับไปประสู้อีกกว่าเจ๊เจ๊ชี้ชาเนี่ยนะกันวันนะโอเคส่วนจริงว่าหัวเราไม่เป็นไงชาว่าหัวตัวนี้นะยุ่มมาแล้วก็ลานมาคันผมจะการได้รับกระโดดกาปะหัวเราประเดี๋ยวดุมเล็บผู้จิปุกเล็บปะบ่ะอันนี้อูกาจะขายบ่เขาเราไม่ให้เป็นไงอันนั้นอันนี้คงกุนมุใครเห็นอ่ะสิ่งนั้นเป็นการได้รับกระเดี๋ยวดุมเล็บปีบ่ะผู้จิปุก
เป็นมานั่นเดียวก็ต้องไม่ชาด้วยเนาะก็ต้องไม่ชาด้วยเนาะต้องหังมาได้ anh khẳng định rằng ngang 누가 또가 이마가 또 파몽 이제 짠 브라시는 또 많은 게지. 짠데 아이도 판보에 라고야 그 나다고에 좀 떠. 마이디 마마 텐데 아나 바이디 시tum 내버고. 막 공기 송에는 어떤 장데 막 공기 소도 껍비봐. 콩샵 나란 거니. 피야몬 맞다 보야 돼 껍비봐 막. 나아봐도. 라잉 것이디 ngamdre 하야래네 마. ngamdre. 그노 다 많이 와. Mari mat kare hila puro pata gi kumba pada gi kwa ji po am da lai ga sa de puro pata sajal la so do aduna lupa le sing ya kai ho pu da san ne ye ite sa da kan adu tare ni pa la to da ne ye to adu pa sa do pu thong ngai lai ta ba gi kuma pada gi mo ji bok sa tri 이마도 그노부디 짝부디 세 산나 하보다 에밀레나 비비락다나 거기 깐나 거기 깐나부디 호나다나 짝부디 자라복디 헨바이 와리 따지고 인상시디 호지 마탐지 까리까리 인상들이 또 미 고비 바리 타나 아무데 컬러 또왜 인장지 인곤다 팡바 마나마스 그래도 인장지 컬러야 간원 인지 컬러 쟁 하와이 하와이 디카이 아니 디등 하와이 로 소거리 좀 하이버도 과 까나까나나가디 마 그래서나 피라고도 ꯍꯣꯏ ꯀꯅꯥ ꯀꯅꯥ ꯑꯇꯩ ꯑꯇꯩ ꯑꯦꯝ ꯑꯦꯜ ꯑꯦꯅꯕꯨꯗꯤ ꯈꯔ ꯄꯥꯡꯕꯤꯔꯦ ꯍꯥꯏꯔꯦ ꯑꯇꯩ ꯑꯇꯩ ꯀꯅꯥ ꯀꯅꯥꯅꯒꯗꯤ ꯁꯤ ꯍꯣꯏ ꯐꯤꯕꯝꯁꯤꯗ ꯈꯨꯜꯂꯛꯇ ꯌꯨꯝꯂꯛꯇ ꯈꯔ ꯁꯨꯝ ꯀꯣꯏꯅꯗꯕ ꯒꯩꯗꯣ ꯑꯗꯒꯤ ꯁꯨꯝ ꯍꯥꯏ ꯂꯧꯏ ꯑꯗꯒꯤ ꯍꯤꯃꯦꯟꯗꯣ ꯍꯤꯃꯦꯟ ꯂꯣꯏꯅ ꯍꯤꯃꯦꯟ ꯍꯥꯏꯕꯗꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯕꯗꯣ ꯀ꯭ꯂꯕꯀꯤ ꯍꯤꯃꯦꯟ ꯁꯨꯝ ꯂꯩꯗꯣ ꯍꯣꯏ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯕꯗꯣ ꯃꯥꯏ ꯃꯅꯥꯛꯇꯁꯨ ꯆꯠꯂꯦ ꯍꯦꯛꯇ ꯁꯦꯔ ꯑꯃꯅꯤ ꯄꯤꯔꯦ 3-4 ꯁꯨꯔꯦ ꯑꯗꯩ ꯑꯩꯈꯣꯏ ꯁꯥꯏꯗꯒꯤ ꯁꯨꯝ ꯂꯧꯕ ꯌꯥꯎꯏ ꯑꯗꯩ ꯈꯔ ꯂꯥꯞꯊꯣꯛꯑꯒ ꯀꯩꯒꯤ ꯈꯨꯅꯧ ꯇꯥꯅꯁꯨꯀꯣ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯆꯠꯄ ꯌꯥꯎꯏ ꯑꯩꯈꯣꯏꯒꯤ ꯈꯟꯅꯕ ꯃꯧ ꯑꯃ ꯂꯩꯌꯦ ꯅꯤꯉꯣꯜ ꯑꯗꯨꯗꯒꯤ ꯌꯥꯝ ꯋꯥꯏꯗ ꯁꯤꯡꯁꯨ ꯊꯤ ꯑꯗꯒꯤ ꯑꯅꯥꯕꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ ꯑꯃꯕꯨ ꯍꯣꯠꯅꯒꯗ꯭ꯔꯥ ꯌꯥꯛꯁꯨ ꯉꯥꯎꯋꯦ ꯑꯉꯥꯡꯁꯤꯒꯤ ꯂꯥꯏꯔꯤꯛ ꯉꯁꯥꯏꯒꯤ ꯃꯥꯅ ꯏꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯏꯕ ꯕꯣꯏ ꯑꯣꯏꯗꯣꯏꯔꯁꯤꯅ ꯕꯣꯏꯁꯨ ꯂꯩꯌꯣꯅ ꯑꯃꯃꯝ ꯁꯨꯝ ꯗꯨꯀꯥꯟꯗꯩ ꯁꯣꯠꯄꯗ ꯕꯣꯏ 3 ꯁꯨꯔꯦ ꯁꯣꯠꯂꯤꯁꯦ ꯃꯣꯏ ꯑꯣꯖꯥꯅ 3 ꯁꯨꯍꯜꯂꯛꯎ ꯍꯥꯏꯌꯦꯅ 3 ꯁꯨꯍꯜꯂꯛꯎ ꯁꯣꯠꯂꯤꯕ ꯕꯣꯏꯁꯦ ꯄꯦꯟꯁꯤꯟꯁꯨ ꯍꯧꯖꯤꯛꯄꯨꯗꯤ ꯄꯤꯈ꯭ꯔꯦ ꯄꯩꯁꯥ ꯍꯟꯗꯣꯛꯈ꯭ꯔꯕ 10 ꯄꯤꯌꯦ ꯕꯣꯏꯁꯦ ꯗꯨꯀꯥꯟꯗ ꯁꯣꯠꯂꯒ ꯑꯗꯩ ꯄꯦꯟꯁꯤꯟꯁꯨ 10 ꯕꯣꯏꯁꯨ 10 ꯌꯥꯝ ꯐꯖꯩ ꯑꯗꯒꯤ ꯅꯨꯃꯤꯠ ꯇꯥꯔꯦꯔꯒ ꯃꯃꯤꯡ ꯑꯣꯏꯔ ꯃꯥꯜꯂꯦ ꯁꯤꯗ ꯏꯔꯤꯁꯦ ꯁꯤꯒꯤ ꯁꯥꯏꯖꯁꯦ ꯀꯩꯅꯣ ꯌꯨꯝꯅꯥꯛ ꯀꯩꯅꯣ ꯑꯩꯈꯣꯏ ꯁꯤꯒꯤ ꯌꯨꯝꯅꯥꯛꯂꯣ ꯌꯨꯝꯅꯥꯛꯁꯦ ꯆꯣꯡꯊꯥꯝ ꯍꯥꯏꯔ ꯆꯣꯡꯒ꯭ꯔꯥꯝ ꯃꯥ ꯍꯦꯛ ꯅꯥꯔꯛꯄꯗꯩ ꯅꯥꯔꯛꯄꯁꯤꯗꯤ ꯌꯥꯝ ꯋꯥꯏꯀꯣ ꯆꯍꯤ 3 ꯁꯨꯔꯦꯅꯦ ꯁꯤ ꯑꯗꯨꯝ ꯑꯩꯗꯤ ꯊꯕꯛ ꯁꯨꯕ ꯃꯥ ꯍꯦꯛ ꯅꯥꯕꯗꯩ ꯆꯠꯇ꯭ꯔꯦ ꯑꯗꯨꯅ ꯏꯃꯥ ꯆꯦꯡ ꯑꯌꯦꯡꯕꯗꯣ ꯑꯗꯨꯝ ꯆꯥꯡ ꯅꯥꯏꯅ ꯐꯪꯕ ꯅꯠꯇ꯭ꯔꯣ ꯐꯪꯕꯗꯤ ꯑꯁꯨꯝ ꯋꯥꯡꯃ ꯊꯤꯌꯥꯝꯗ ꯌꯦꯡꯕꯗꯣ ꯑꯁ ꯀꯨꯏ ꯂꯩꯔꯒ ꯂꯥꯛꯑꯦ ꯍꯟꯗꯛ ꯂꯥꯛꯇ꯭ꯔꯦ ꯊꯥꯗꯩ ꯍꯟꯇꯣꯛꯑꯝꯃꯅꯤ ꯊꯥ ꯑꯃ ꯂꯩꯔ ꯂꯥꯛꯄꯅꯤ ꯀꯩꯅꯣꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯕꯦꯒꯁꯤꯗꯤ ꯂꯣꯏ ꯁꯦꯒꯥꯏꯔꯦꯅ ꯇꯧꯔꯤꯁꯦ ꯁꯦ ꯑꯗꯨꯝ ꯀꯥꯕ꯭ꯔꯥ ꯃꯥ ꯌꯨꯅꯤꯐꯣꯔꯝ ꯀꯩꯀꯥꯒꯗꯤ ꯂꯩ ꯍꯥꯠꯆꯒ ꯍꯤꯒꯣꯛ ꯀꯌꯥꯃꯨꯛ ꯂꯩ ꯐꯨꯔꯤꯠ ꯑꯃꯒ ꯉꯍꯥꯟꯋꯥꯏ ꯄꯤꯔꯦꯅ ꯂꯥꯏꯔꯤꯛꯀꯁꯤꯗꯤ ꯁ꯭ꯀꯨꯜꯅ ꯑꯗꯨꯝ ꯄꯤꯕ꯭ꯔꯥ ꯁ꯭ꯀꯨꯜꯅ ꯍꯟꯗꯛ 2 ꯑꯃ ꯄꯤꯔꯛꯑꯦ ꯑꯗꯩ ꯕꯣꯏ 3 ꯑꯃꯒ ꯕꯣꯏ 3ꯇꯨꯅ ꯑꯩꯈꯣꯏꯅ ꯗꯨꯀꯥꯟꯗꯒꯤ ꯂꯩꯕ ꯕꯣꯏꯗꯤ ꯁ꯭ꯀꯨꯜꯗꯩ ꯄꯤꯗꯕ ꯄꯤꯔꯛꯇꯦ ꯂꯥꯏꯔꯤꯛꯅꯦ 2 ꯄꯤꯔꯛꯑꯦ ꯍꯟꯗꯛ ꯁꯃꯒ꯭ꯔ ꯁꯤꯛꯁꯥ ꯕꯦꯒꯁꯤꯁꯨ ꯑꯗꯨꯝ ꯒꯚꯔꯟꯃꯦꯟꯠꯀꯤ ꯄꯤꯕ ꯕꯦꯒꯇꯨꯅꯤꯀꯣ ꯀꯨꯏꯔꯝꯗꯧ ꯃꯥꯜꯂꯦ ꯕꯦꯒꯁꯤꯁꯨ ꯁꯤꯒ ꯈꯔ ꯀꯨꯏꯅ ꯉꯍꯥꯟꯋꯥꯏ ꯀꯅꯥꯅꯣꯝ ꯄꯤꯈꯤꯕꯅꯤ ꯀꯥꯎꯔꯦ ꯀꯨꯏꯃꯟꯗꯅ ꯕꯦꯒꯁꯤ ꯁꯨꯁꯤꯗꯤ ꯂꯥꯏꯔꯤꯛ ꯑꯗꯨꯝ ꯍꯩꯕ꯭ꯔꯥ ꯃꯈꯨꯠꯁꯨ ꯌꯥꯝ ꯐꯖꯩ ꯃꯁꯦ ꯁꯨꯝ ꯁꯦꯝꯕ ꯍꯩꯕꯤꯔꯗꯤꯀꯣ ꯏꯔꯦꯅ ꯃꯈꯨꯠ ꯃꯆꯥꯗꯤ ꯑꯗꯨꯝ ꯍꯩꯒꯟꯕꯅꯤ ꯑꯗꯩ ꯃꯆꯤꯡ ꯍꯧꯔꯦ ꯑꯃꯨꯛ ꯀꯥꯏ ꯑꯃꯨꯛ ꯂꯦꯞꯄꯤ ꯑꯃꯨꯛ ꯀꯥꯏ ꯑꯃꯨꯛ ꯂꯦꯞꯄꯤ ꯇꯧꯏ ꯁ꯭ꯀꯨꯜꯁꯦ ꯍꯥꯏꯗꯤ ꯀꯥꯔꯝꯗꯥꯏꯗ ꯆꯀ꯭ꯔꯤ ꯈꯔ ꯇꯧꯋꯦꯕ ꯇꯧꯏ ꯑꯗꯒꯤ ꯆꯠꯄꯗꯨꯗꯤ ꯅꯨꯡꯇꯤꯒꯤ ꯑꯆꯥꯄꯣꯠ ꯂꯩꯌꯨ ꯗꯨꯀꯥꯟꯗꯒꯤ ꯁꯣꯠꯄ ꯅꯨꯡꯇꯤꯒꯤ ꯑꯆꯥꯄꯣꯠ ꯂꯩꯕꯤꯗꯗꯤ ꯁꯨꯝ ꯀꯥꯔꯣꯏ ꯑꯕꯣꯏꯗꯤ ꯖꯣꯕ ꯀꯥꯔꯗꯀꯨꯝꯕꯒꯗꯤ ꯁꯨꯕ꯭ꯔꯣ ꯁꯨꯏ ꯄꯩꯁꯥ ꯈꯔ ꯇꯦꯛ ꯐꯪꯕꯗ ꯉꯍꯥꯟꯋꯥꯏ ꯐꯪ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯃꯥꯏꯁꯨ ꯑꯩꯁꯨ ꯃꯥꯏ ꯍꯤꯗꯥꯛ ꯂꯩꯕꯗ ꯑꯗꯨꯝ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯆꯦꯡ ꯈꯔꯗꯤ ꯁꯤꯗ 10-20 ꯋꯥꯟ ꯆꯥꯍꯧꯋꯦ ꯈꯔꯗꯤ ꯍꯥꯏꯗꯤ ꯇꯦꯛ ꯐꯪꯉꯦꯕ ꯑꯗꯨꯏꯁꯨ ꯂꯩꯔꯤꯕ ꯌꯨꯝꯁꯤꯒꯤ ꯐꯤꯕꯝꯁꯤꯃꯗꯤ
이마 좀 생각방 남박이 비범 라이트네 매야나가 그가 방비번 나짜가디 나짜네 하이디 수마이나 좀 진가 심마 박한 칼라가 좀 피 카리안 살라가 좀 시다 이나 까마 똑다나 이마 아나비니 기 눈치치랬거든 농다 ai je jingmena jingga tarak yalani kada ramsace kada ramsape ma 음식가는 슬락거도 박도 기도에 깐 제때 bai 파리니 왜 아무리 얌나 왜 해봐 이 맞담도 줘봐 가장 좋은 사례야 야 막고 먹고시나 하고더나 잡바 야바 피바 마모디 파바 막고 쳐야 야디 공이 숭탕탕 야드레봐 시야디 빠이보 야디 ku진 공비가 좀 상나 빠이라 깍야다 미나리나 그래도 ku진들이 좀 상을라가 타면 빠이야다 미네 깍봐 ku진랑이지 아직 ku진 마치데 나이가 돌려 있고 그지야 저티암 짱 호갈라가 하고라가 저띠암 짜닝바 리에포 남다가 Em dịch tao chứ. 이 마이크폰 제가 토끼가 ai ngặt tập phong cái chụp kì đó cha nó tiêu vậy san này kì mai cái vui mà lấy chim tàu thuốc piu vui mà buri mai cái chỉ là cái vui rồi đó à không xí đã cái giàu cái đó cái vui nó phô lại ha phô lại ông đang năng cái dùng xe ông đang tum mà cái kỳ vào đó kỳ à cái gì kỳ được đã lấy bố lấy bà lấy cái gì kỳ được mang để bút u bạ mang đầm phút uya cái đó mới phút u tôi nói cái mẹ em lấy gì cái nó được ý được cái nó đó one za one two one za two two one za two à tay gì yên cái này tay yên cái năng cút phát ra vào tay yên cái mẹ em tiếng hả thằng nào với lấy một hả mai vào thằng nào với lấy một mà buồn gì đi năng xin mà buồn gì đấy, mà buồn là sao hiểu nè mai vào hai mình mà buồn cái giàu cái gì 이게 연타가지고 mà làm giàu ra nè này mà buồn năng cái mà buồn có sao tàu cái thì cá pi cá pa sao nào tàu ra cái sớm nè ở đây hay cái sản thơm bạ thôm vào đó nói thôm vào quỳnh bạ ông ta thôm sao thì cái thôm cái này hay với gì cảm thấy thôm là cái máy xem đây nó si thôm được à cái máy nè hay rồi hay rồi ủ cái thà tôi nó hay rồi năng tao ủ tao ủ vậy cái máy thôm đây nó hay rồi cái thơm ở đây si thâm đấy à thâm mà cái hay nha ông cái lăng wow yam hay yeah yam hay yeah tiếc cái tập baเลยว่ะนั่งมาบนตัวนั่งกินมาบนแกมอะไรนั่งมาบนมีร้อยคุกปีครับอ่ะฮะ mai bồn ra mà lên ซ้ำเลยเนี่ยมาบนตัวร้อยคุกปีครับมีน่ะ mai bồn lấy thơm này qua câu ta bây giờ tôi lên mang cái này อ๋ออ๋อว่าสิ่งแก่สุดนั่งมาบนด่ะ riêng này เยังไงที่อยู่เนี่ย 1 2 3 4 5 6 7 8 9 10 11 12 tuyệt suy à tuyệt từ đi nuôi trái được mà buồn nhiều rồi mà buồn lúc ba ta ra cái kẹt tàu cái mà buồn sẽ Tragi kuntra lúc ba con chát vậy ô lúc ba ta ra cái pis con chát tàu bạ ở đây năng xí mà buồn sẽ tắt là đi cái đây một lâu ta đấy lấy đi bà lấy được bạ cái chát lấy bữa nào năng gì lấy đi khơi bột tới gì lâu rồi ở đây nơi bột ta mà buồn lấy cái lúc ba ta ra cái piu hay cái cái ta cái này tôi biết nàyไม่ได้ไอ้สิทธิ์ละอะไรเกี่ยวกับไอ้คุมาเก่งตายไอ้หายแกบอกน้องไปชาเลยหายประมาณบนเลยแกบ่ได้นะ hai cái này บอกน้องมาบนเลยแกหายได้ยากประมาณไปชาเลยหายไปเลยเตะหายละ xây lấy tới đi à đấy
มาบนลูกปัตตากีเลยแบบคุณท่าตกด้วยปะแล้วบุบกนับไปช้าเลยตระบันนี้นะเลยบางงามตระบะนั่งนุ่งมินดางนุ่งเสร็จกันนะสิลักปัดหิ้งมีกับทบปะหิ้งแสงตุ้มบันนุ่งไงนะโอ้นุ่งตาจดปะมีกับทบเป็นนุ่งตาบัดเดียหิ้งนั่งตุ้มบันที่ตุ้มนั่งดูสมุนตุ้มตุ้มบักโอ้โหมาโคกันตุ้งก็ดีเขาก็เปียด ตุ้งก็ดีเขาเปียดีอะนุ่งตาก็ดีสิแต่อิชิงหายใจเลยสิดีในบุบกนั่นรู้นั่นตัวบรอจานุปีบะตัวแหวชานาบดะชานาบดจัดปะตะกอสคูลโดเคบีไฮสคูลโดคลาส1กาบนั่นตราฮะอุจาสิงนั่นรู้นั่นตัวปีบะตัวแหวอ๋อยามพีเนี่ยตัวดีอุจานั่นสู้รู้นั่นตัวปีแล้วตัวก็บุบกนั่นสู้รู้นั่นตัวปีแล้วป้าบ้านนั่นดีป้าบ้านนั่นใครเขาอีมองดาจะตุ่มบิกเอาจะตุ่มบิกเอาอ๋อประมาณสู้นะตัวผู้ประมาณนั้นวันตาผู้เจ้าผู้เจ้าพอสิการที่พูดมาเลยแต่ประมาณที่นาเลยสิดีผู้เป็นเนี่ยผู้เจ้าผู้เสียผู้ดีก็ต้องได้ให้จ้ะประมาณที่จากกันดีอินบีประมาณนั้นประมาณนาเลยใช่อินบีเอาอินบีจะเอาอินเตอร์จ้ะอ๋อแล้วนั่งชมนักกันกี่เนี่ยผู้พี่ไม่อันพัดได้ใช่สิเชียวเนี่ยโอ้ยเนี่ยเนี่ยพลังสุขาเด็กกับมันตุ้งอย่างกี่นั่งนักกี่ให้ดูหางโดเนี่ยที่หางโดตัวนั่งพามุงเชียวเนี่ยก็รู้นักกันตุ้งนั่งดาก็ตุ้มไม่ให้ได้น่ะเอาค่อยด่าแล้วชนด่านั่นน้องชนนักกันตุ้มด้วยป่ะนั่งนักกันด่าไอ้ชนด่าค่อยบอกโอ้เนี่ยอุ้มตุ้มด้วยล่ะบุบกตัวนี้ไอ้น่ะบุบกก็สั่นไปแล้วทีนี้กางกันก็สุดไอ้เชกายกางอยู่ไอ้จังกำดงมาเลยทีดีโอ้กางกันเชกายกว่าค่อยบอกนะอาจจะไม่ชันนะแกนดันจูดสิดีกางกันจะลอยโหเลยว่ากางจิกตรอนุ่งดังด่าจิกตะบยาวจิกตะบยาวอะดูก็จิกปะยาวปะกางแสฮะน้อยยมเสียน้อยวันชานี่การไตเนี่ยก็การตัวชาตัวจานทุนชาไปที่นุ่งไงนี่กว่าน้อยยมชานี่นะสิกีว่าอูแม่มสิลกชันบ่าวหรือก็ลานลาเขบตะกี้ยมจะชาว่างำเดรนะให้ปะยมมันเอาภาษาที่นุ่งไงกันได้เลยปะนั่งไกลๆเอาค่อยไล่ไงสิตะกว่าแต่เขาค่อยไล่ไงสิตะนั่งไกลๆเลยเห็นอย่างงี้ไกลๆเลยวิวแกมันทั้งลากก็ได้ให้หรอเมดีเนี่ยเมดีไกลมาชนเมดีให้ดิสกัดตัวพริกเมดีอ๋อนั่งนวางอย่างเช่ไอ้กี่อะไรต่างๆเช่ก็ไม่ยากตัวนี้แต่มาเลยเอาว่างเหมือนสิกายให้ตัวนึงครั้งเดียวเมดีเนี่ยดูอะไรไกลๆเมดีเนี่ยอะไรกี่มาบนดีให้เราเมดีเดียเมดีตัวมาเลยเรื่องขันล้อนั่งบอยดูสู้เขาจะที่สู้หรือประมาณอะไรก็บอกนะชมมาทั้งเอามาชมตุการได้ช่วยเลยตัวนั่งกี่บอกนะสู้นั่นเลยบีเราประมาณอะไรก็เขาจะแจกบอยสู้หรือเปล่าตราสู้เลยมาทั้งหลักก็จะที่บอยไม่อันปลุกเกี่ยวกับนั่งแกแล้วใกล้แต่ว่าทำด้วยโน้ตสินั่งกี่บอยทำของที่เลยตีอยู่เนี่ยเลี้ยเขาได้ใกล้ตาเลี้ยเขาได้ฮับไปเขาได้ฮับด้วยป่ะกูปูสิจุยห่างๆไงเต้ดีไกลให้เรานั่งกี่ว่าป่ะให้เราขงวางดีว่าฮะคงบเนี่ยไกลคงเลยด้วยป่ะเอาว่างดีคู่เอาว่างแบบคุณเอาว่างไปด่าแล้วที่นั่งสิที่น่าชาปูเลยแต่ไม่อยากเลยเนี่ยอย่างสารนั่นตัวดีโค้งดูอยู่เนี่ยโค้งเจริญชาบีโค้งนะครับว่าตัวน่ะโค้งช่างไปฉันนั่งน่ะชมนักกันด่าอินพาลมตลาดต่อกำการตลาดเกะปักจัดตบละกำการตะเกียบจัดเลยมาตะเกียบจัดกันกันจัดเลยจัดตากันอาจจะดูค่อยบายลายเองบัดจัดปะกันลายเองบัดจัดปะก่อนอ๋ออะไรดีคงบแน่เมดีแน่นั่งไหนได้เสียอะไรดีอันดูแค่ใครก็แค่ฮัลโหลกันว่าลาบะเบงอะลาบะเบลกะลาบะเบลชัมพานนะบะชัมพานนะบะสิกีลาบะเบลซิวมาสิละนัดเตลาบะเบลซิวมาสิละบะโอ้สมัยสิงคัดปะโตซ้ำสิงคัดปะลาบะเบลโตโอ้ข้างเองมาสักภาษานะบะสมัยน่ะมามังดะสิงคัดปะโต
มาสักพักยามพอใจนั่งเจอกันโตไว้ครับราศียามเลยครับซินิมากรมสิดนะตั้นไรซินิมากรมไม่ยากเลยตั้นรอไลฟ์ฟิล์มให้กันตัวนี้ไลฟ์ที่ปั๊มรอไม่ยามนะบาร์บี้ปั๊มละไลฟ์ที่ชั้นอะไรบ้างฉันเอาจะไว้ไล่ตัวที่ฉันเอาเด็กเขาจะไลฟ์บ้างนั่งไลฟ์ที่ตัวอันตรายแต่บาร์บี้ช่วยไลฟ์บ้างอันที่กันโน้ช่วยไลฟ์บ้างใช่ปะกันโน้เทดดี้เบียร์ช่วยไลฟ์บ้างก็เฮร์แบนให้บ้างนั่งให้บ้างตัวสิ่งที่ตัวเฮร์แบนก็บ้างนั่งตัวบ้างเฮร์แบนก็บ้างอันที่สกูลด้าอุตส่าห์สิ่งน่ะตากบ้างตัวยันตากบ้างตัวสิ่งเสียตายกว่าดูดิเสียน้อยนะสกูลสุดตั้มแม่อันที่สกูลเสียพวกตั้มสิกว่าให้ดีไลฟ์ตัวอันให้นะบ้างนั่งกี่ใส่กี่ปวดตัวสุเลยบีละแกอันที่ไต่ก็เกยเลยไม่ยากบ้างเนาะดูข้างบ้างทั้งหลักก็ได้ลอยน้ำว่าปวดอะไรก็อันที่ไม่ยามได้ยิงไงเพราะไม่ยามเสียใช่ใช่ไหมเนี่ยนั่งน่ะให้ดีอาชีพวิดีโอมีไม่ยามยิงไงบุกก็นั่งน่ะไม่ยามค่อยบุกกี้ค่อยบุกวากี้ค่อยไม่ยามมาเต็งปังวิดีโอให้นิ่งบุกเลยประมาณนั้นเลยเตะปังวิดีโอสุดยอดเลยค่อยสมัยตรงเลยจะแก่ไปเลยนั่นแหละสมัยสมัยมันสนุกไงไปนี่นั่งว่าง่ายเด็กฮะง่ายเด็กอันนั้นสมัยสมัยมันสนุกไงไปยังไงชีพิโรนสิตาบุนั่งไม่ยามได้ว่าไม่ยามยิงวิว่าไม่ยามนะมาเต็งปังวิดีโอก็หายดีมีน่ะปังกันด้วยนี่ค่อยน่ะสู้ปังมาหลายสิปีมีน่ะสู้ปังกันด้วยนี่วันนั้นแกเราโตบระจีพีแล้วไปชักแก่จังแกตีเองวันนี้ไปชักแก่ให้ดีซีหัวเราไปได้นะไปชักแก่จังแกต่อจิจังปะกันดีอารมณ์เขาสิต้องแค่ไปทุกปีลำไผ่นะขันมาดูยังไงนั่งจะวิชาให้บระมันสิตุ่มเบียให้ยาใครจะวิชาไปให้ใช้ฉลากนั่งจะวิชาให้กันละใครใช้ฉลากให้เรานั่งจะวิชาบะเป็นยังไงใครใช้จะวิชากระนั้นไปใช้จะวิชาบะให้กันเราวิชาดีให้ดีให้ดีอ่ะใครดูนั่งให้ได้จะวิชาพยายามให้นะให้ได้งอนได้แต่มีนะให้ได้ยินจะวิชาพยายามให้นะใครใช้จะวิชาสกูลกิจฟังก์ชันได้ก็ทราบแล้วชาดีไอ้น้องที่ชาอะไรกันนี่ตอนนั้นจะวิใช่ดิสักปะใครใช้ก็ได้ใช้ใช้จะกล่าวอะไรนะจีเจ้คนชอบคนไม่เอานั่งกินลูกปัจจัยฮับปี้ลูกปัจจัยครับลูกปัจจัยครับฮับปี้ลูกปัจจัยตัวนั้นเคยเลยด้วยเนาะขังเดียปัจจัยนั้นเคยเลยด้วยมาบอยเลยด้วยละบอยเลยด้วยละเคยเลยด้วยป่ะบอยเลยแกยังคุยกี่ไอ้จานพิเศษไว้ชุมชาแบบสมัชโชคุยเต็นชันดับคนน่าจะแก่ดูก็ไม่ยามนะคุยน่ะไลฟ์ทารีบะสิตาเสียงน่ะentertainment purpose กินนัดใจให้ตายมารู้นะคุยเสียสิได้เลยว่ายุมสิฟิล์มสิคุยน่ะ photo ได้อุจจาระได้กี่กระทั่งโดยสมัติงปังก็ดีให้ดนะดูก็สิได้คุยกี่อุบิบะ box นะคุยว่าน่ะปุจจาระก็ไอ้ยามบะสิได้สิได้พมุงดะประทานอะไรบะยามบะเสมหากิจสิอนาบะฟิล์มสิสมลุสลักปาดูเห็นว่าบะฟิล์มอุรักปาคงถ่ายก็จัดปังงำแต่ว่าดูก็ไม่เอาไม่รักตาคุยติดหนึ่งบักเงินเลยตาสู้ติดมังงำแต่ว่ากี่เฟรมมาสิดาคุยน้ำไม่ยามตา GPay number มาแชร์ตัวจะเป็นตัวก็การี problem อะไรมันข้างในไม่ยามก็สิเจปัจจัยนี้ขัดตั้งไม่ยามตาปังไปเลยให้ก็ดูไม่ยามตาปังว่าปังแต่ว่าคุยสิไม่ทรีสิกี่ดีมาพร้อมสิดาคุยสิไม่ทรีสิ humanity service กี่ไม่กี่ตะกี้ humanity fund กี่ไม่กี่ตะกี้ลูกปาลิสิงห์ขัดตั้งเขาดูตามใจรำแกดูก็อิมุมนุษย์สิกี่มาเตียงขัดตั้งโอยนะว่าให้ตายก็อาบอกสิกี่สู้ขัดตั้งมาเตียงโอยนะว่ามาดียามสิกี่สู้มาเตียงขัดตั้งโอยนะว่าตัววิจารสิ่งสิกี่มาดีมาคุยกี่ future ให้ตายมาคุยกี่ future แล้วขัดตั้งโดยสู้ support ตัวงามนะว่าสิ่งไม่ทรีสิ่งไม่กี่ตะกี้ลูกปาลิสิงห์ขัดตั้งพิจารณาแกはいดัชนีที่เราต้องสิก่อนดูว่าอีสิลอยชั้นนะบ่ลุงจางที่เคยยังถ่วงตาเลยลุงจางเหรอกูบีเลยกูบีชมจับภาษาชมหาภาษาแต่เราต้องต่อproblem ให้พอดีชาติเลี้ยงบัดทิ้งบัดต้องดิลุงเชื่อยามใกล้กันให้นั่นแหละกูบีมุกใจที่อาลูมุกใจกูบีชมจับลูชมจับแต่คนละมุพุดหันได้กินหลานสิดะกว่าที่เขาน่ะจ้าขี้เป็นช่างสิเกยน่ะโอ้ยแกบอกคุยกี่บ่เอาผมจะจัดดิชมมันน่ามาชิงอาลูบุมบ้าชมงานทงมาจ้าแต่บ่คุยแล้วจัดดิชุดจัดหรอชุดจัดดิหลานให้เขาก็ได้จัดหรออันนั้นคืออีมวยนูดอันนี้
군기 파버도 가라 안간 그냥 뭐 옌버기도 아직도 통대 통과 아이디 나 빠이다면 싸다면 야이가 이제 강가 아마니 안간 게 디자 아이디 나 싸대버 나리 되잖아 까임다 자 술래래 돼 나리 돼 냐 abukin na ina mating mo na ba hay tayo ko pa lising am khatang pizage ahan bagi lising am se kai da season na bini tak hay bi kari lagi kai lai ge hay na angang gi alai tam je gi boy kolong khara adegi kano go sum chiang cha khara teng cha khara ga sen hu jung ji dum nei ti ma gi na pha ba akon na yen che mai da pha ba pha ba si di wan da ba ya ti ngan na thong ni si da no ngal ko da sam pu chi ka sa ba ore nung dang bo ning sai thong ni da ko ina yen che ayen chen se di phang ba kwan da yawe yen ba su ma ma ta lai hay da na ado ngasi gi video se kari gum ba kogi lamdam sigi ko liba kogi honorable MLA hay tare ko MLA adai minister lai me am se kari gum ba ubiram ta ga di abok ki mai kai dagi kari haibiningi kari mateng pangbiu haina haibiningi katang phongdok piu dusu na kana rom da na adum any ala kogi achau sang hai tare ne mayam da kai haibiningi kai hai ga dam hangge lai tab ai ngak ta adu yum jiga sara di kara phangani ana ba ji yum da hai lai ade chana thang da ba jiga ma ju pasara ita dana yeng dre pukatre iroi bida ising phum da chang ni hai re kai no da pono pata adu yan pasa do putuk ningai re ta na adum pukatre ada ki sa dre lepe sin dang di si dum namme masaji sagalaga mang bakku kanai makut to pang dai na dang phna thiang bong namme aduga dum nuam bok tumme nuam ma ngan bok akong de do kano toge lupa lising amma se yamandau ma ande ko ado kano tahon jage lupa lising ani maga hapjage ba ani se kano tawna ba lupa lising ahum oitare hanagi hane sisiga paibi yuni punna sisiga lupa lising ahum je pijarage mayamna ꯑꯩꯈꯣꯏꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣ ꯋꯥꯅꯥꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣ ꯍꯥꯏꯅ ꯈꯨꯠꯁꯤꯟꯅꯕꯤꯔꯛꯄ ꯁꯦꯟꯐꯝꯅꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯁꯦꯡꯅ ꯍꯥꯏꯕꯗ ꯑꯗꯨꯝ ꯃꯌꯥꯝꯅ ꯄꯥꯡꯕꯤꯔꯛꯄ ꯁꯦꯟꯐꯝꯗꯨꯅ ꯑꯩꯈꯣꯏꯗꯤ ꯀꯣꯏꯆꯦꯟ ꯆꯦꯟꯖꯕꯅꯦ ꯄꯥꯈꯣꯜꯂꯣꯏ ꯑꯣꯏꯅꯀꯣ ꯑꯗꯣ ꯄꯤꯖꯔꯤꯕ ꯁꯦꯟꯐꯝ ꯈꯔꯁꯦ ꯂꯥꯛꯏꯕ ꯑꯩꯈꯣꯏ ꯈꯔꯅ ꯈꯨꯠꯁꯤꯟꯅꯖꯕꯒꯤ ꯋꯥꯅꯤ ꯃꯌꯥꯝ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯄꯤꯕꯤꯕꯅꯦ ꯍꯥꯏꯅ ꯂꯧꯕꯤꯌꯨꯀꯣ ꯑꯗꯨꯝ ꯄꯨꯂꯞ ꯑꯣꯏꯅ ꯊꯝꯖꯟꯕꯤꯔꯣ ꯀꯥꯏꯗ ꯊꯝ ꯇꯥꯔꯦ ꯄꯩꯁꯥꯁꯤꯡꯁꯤꯗ ꯊꯝꯒꯦ ꯃꯥꯏ ꯕꯦꯒ ꯂꯩ ꯕꯦꯒ ꯊꯝꯐꯝꯗꯨꯗꯤ ꯍꯥꯏꯔꯛꯑꯅꯨ ꯍꯣꯔꯦꯟ ꯃꯥꯡꯗꯅꯕꯅꯦ ꯏꯁꯥꯗ ꯌꯦꯞꯄꯒ ꯄꯨꯕꯤꯔꯣ ꯃꯥꯡꯗꯅꯕ ꯍꯥꯏꯕꯗꯤ ꯁꯦꯟꯁꯦ ꯇꯁꯦꯡꯅ ꯏꯃꯥ ꯑꯕꯣꯛ ꯀꯩꯅꯣ ꯇꯧꯕꯅꯦ ꯇꯥꯟꯕ ꯌꯥꯝ ꯋꯥꯕꯅꯦꯕꯀꯣ ꯀꯌꯥꯝ ꯀꯨꯏꯔꯦ ꯑꯕꯣꯛ ꯁꯨꯃꯥꯏꯅ ꯁꯦꯟꯒ ꯄꯥꯏꯈꯤꯗꯕ ꯁꯨꯄꯥꯏ ꯄꯥꯏꯗꯦꯗ ꯑꯗꯨꯝ ꯁꯨꯔ ꯆꯥꯕꯅꯤꯅ ꯂꯨꯄꯥ 500 ꯆꯠꯄꯤꯒꯁꯨ ꯄꯥꯏꯗꯕ ꯀꯨꯏꯔꯕ ꯄꯥꯏꯗꯦ ꯆꯣꯀꯥ ꯀꯌꯥꯝ ꯐꯪꯉꯀꯥꯟꯗ ꯄꯥꯏ ꯑꯗꯨꯗꯤ ꯑꯗꯨꯝ ꯂꯣꯏꯊꯣꯛꯈꯤ ꯀꯔꯤ ꯁꯨꯅꯕ ꯂꯩꯕ ꯇꯣꯔꯣꯕꯣꯠꯁꯨ ꯑꯗꯨꯝ ꯂꯩꯌꯦ ꯇꯣꯔꯣꯕꯣꯠ ꯃꯥ ꯑꯇꯩ ꯑꯃ ꯆꯥꯗꯦ ꯑꯗꯩ ꯆꯦꯡ ꯑꯐꯕꯁꯤꯁꯨ ꯀꯩꯅꯣ ꯄꯤꯔꯦ 95 ꯄꯤ ꯑꯌꯦꯟ ꯆꯦꯡꯁꯨ 95 ꯄꯤ ꯑꯗꯨꯅ ꯂꯨꯄꯥ 500 ꯀꯥꯏꯁꯤꯗꯤ ꯆꯦꯡ ꯁꯔ 3-4 ꯋꯥꯜꯂꯗꯤ ꯑꯗꯨꯝ ꯂꯣꯏꯊꯣꯛꯑꯦ ꯍꯦꯛꯇ ꯌꯥꯝ ꯊꯨꯅ ꯂꯣꯏꯌꯦ ꯑꯗꯩ ꯅꯨꯡꯇꯤꯒꯤ ꯃꯤꯉꯣꯟꯗ ꯆꯦꯡ ꯄꯤꯌꯨ ꯌꯥꯕ ꯅꯠꯇꯦ ꯑꯗꯣ ꯉꯍꯥꯟꯋꯥꯏꯗꯤ ꯌꯥꯝ ꯂꯧꯔꯝꯃꯦ ꯑꯃꯗ ꯌꯨꯝ ꯐꯅ ꯌꯥꯝ ꯂꯧꯕꯁꯦ ꯀ꯭ꯂꯕꯅꯁꯨ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯄꯥꯡꯕꯤꯅ ꯇꯥꯏꯀꯣ ꯉꯁꯥꯏꯒꯤ ꯍꯥꯏꯕꯤꯔꯛꯄꯗꯣ ꯇꯥꯃꯣ ꯂꯣꯀꯦꯁꯣꯔꯗ ꯆꯦꯡ ꯄꯤ 2 ꯁꯨꯔꯦ ꯑꯗꯣ ꯌꯨꯝꯁꯤꯗꯒ ꯈꯤꯇꯪ ꯊꯨꯅ ꯁꯥꯕꯤꯌꯨ ꯀꯥꯏꯅꯒ ꯑꯕꯣꯛꯅ ꯍꯥꯏꯖꯔꯨꯕꯒꯗꯤ ꯂꯩꯕ꯭ꯔꯣ ꯂꯩ ꯍꯟꯗꯛ ꯍꯥꯏ ꯃꯌꯨꯝꯗ ꯑꯃꯨꯛ ꯆꯠꯂꯨꯔꯦ ꯑꯧ ꯁꯥꯅꯤ ꯂꯥꯛꯈ ꯅꯦꯝꯃꯒ ꯑꯗꯨꯝ ꯍꯥꯏꯕ ꯑꯗꯣ ꯍꯟꯗꯛꯁꯦ ꯑꯃꯨꯛ ꯁꯥꯗꯩ ꯇꯧꯔꯦ ꯍꯟꯗꯛꯀꯤ ꯊꯥ ꯃꯅꯨꯡꯁꯤꯗ ꯁꯥꯅꯤ ꯍꯥꯏꯌꯦ ꯑꯗꯨ ꯎꯒꯥꯁꯨ ꯈꯥꯏꯔꯤ ꯍꯥꯏꯌꯦ ꯍꯣꯏ ꯑꯗꯣ ꯑꯕꯣꯛ ꯀꯩꯅꯣꯗꯤ ꯉꯁꯥꯏꯒꯤ ꯌꯨꯝꯁꯦ ꯁꯥ ꯂꯣꯏꯔꯒꯗꯤ ꯑꯉꯥꯡꯈꯩꯁꯤꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯂꯩꯖꯔꯤ ꯅꯠꯇ꯭ꯔꯥ ꯅꯨꯡꯁꯤꯠ ꯏꯪꯉꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦ ꯌꯨꯝ ꯃꯅꯨꯡꯗ ꯂꯩꯕ ꯃꯥꯟꯗ ꯅꯨꯡꯁꯤꯠꯁꯦ ꯎꯔꯨ ꯆꯪꯉꯦꯕ ꯁꯤꯠꯂꯦ ꯅꯨꯡꯁꯤꯠ ꯁꯤꯠꯂꯗꯤ ꯆꯥꯛꯀ ꯊꯣꯡꯕ ꯌꯥꯗꯦ ꯀꯥꯡꯒꯗꯤ ꯆꯤꯛꯄ꯭ꯔꯣ ꯀꯥꯡꯗꯤ ꯍꯧꯖꯤꯛꯇꯤ ꯆꯤꯛꯇꯦ ꯁꯤꯡꯖꯤꯟꯗ ꯆꯤꯛꯏ ꯁꯤꯡꯖꯤꯟꯗ ꯒꯨꯠꯅꯥꯏꯠ ꯅꯨꯡꯇꯤ ꯂꯩꯗꯅꯀꯣ ꯊꯥꯔꯤꯅꯤ ꯃꯥꯏ ꯀꯥꯡꯅ ꯑꯁꯣꯝꯒꯤ ꯀꯅꯥ ꯍꯧꯖꯤꯛꯅ ꯏꯔꯣꯝꯒꯤ ꯆꯦꯊꯥꯁꯦ ꯈꯔ ꯊꯥꯏ
ตั้งมัน ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯏꯃꯥ ꯁꯨꯝ ꯑꯕꯣꯛ ꯌꯥꯝꯅ ꯋꯥꯔꯤꯉꯩ ꯃꯅꯨꯡꯁꯤꯗꯒ ꯁꯨꯝ ꯀꯅꯥꯝꯇꯒꯁꯨ ꯁꯨꯝ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯇꯕ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯇꯥꯡ ꯌꯥꯎꯔꯝꯒꯅꯤꯀꯣ ꯑꯁꯤ ꯌꯥꯎꯋꯦ ꯑꯩꯗꯤ ꯀꯞꯄꯒ ꯌꯥꯝ ꯌꯥꯎꯈ꯭ꯔꯦ ꯀꯩꯀꯩ ꯁꯤ ꯋꯥꯈꯜ ꯅꯥꯕꯁꯤꯅ ꯊꯕꯛ ꯁꯨꯕ ꯆꯠꯊꯣꯛꯄꯁꯨ ꯌꯥꯗꯕ ꯅꯥꯕꯁꯤꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯤ ꯌꯨꯝ ꯁꯪꯉꯣꯏꯁꯨ ꯅꯨꯄꯤ ꯃꯆꯥꯁꯤ ꯉꯥꯏꯍꯥꯛ ꯁꯪꯉꯝꯃꯒ ꯑꯗꯨꯝ ꯆꯠꯊꯣꯛꯈꯤ ꯑꯗ ꯑꯩꯅ ꯍꯜꯂꯛꯄꯗ ꯃꯄꯥꯁꯦ ꯍꯦꯛꯇ ꯀꯞ ꯂꯩꯔꯝꯃꯤ ꯆꯥꯛ ꯈꯤꯇ ꯆꯐꯨ ꯈꯤꯇ ꯊꯤꯕꯤꯌꯕ ꯃꯤꯐꯥꯎ ꯂꯩꯇꯦ ꯑꯕꯦꯝꯃꯁꯦ ꯆꯠꯊꯣꯛꯈ꯭ꯔꯦꯅ ꯂꯩꯔꯝꯃꯦ ꯑꯗꯨꯅ ꯁꯨꯡꯆꯠ ꯆꯠꯊꯣꯛꯇ꯭ꯔꯦꯕ ꯑꯍꯥꯟꯕꯗꯗꯤ ꯌꯨꯝꯗ ꯁꯨꯡꯂꯩ ꯂꯩꯇꯦ ꯑꯩ ꯊꯕꯛ ꯁꯨꯕ ꯍꯤꯡꯒꯣꯜꯗ ꯈꯨꯜꯂꯛꯇ ꯁꯨꯕ ꯆꯠꯂꯝꯃꯦꯕ ꯑꯗꯨꯝ ꯅꯣꯡꯃꯒꯤ ꯀꯌꯥꯒꯗꯤ ꯐꯪꯉꯛꯀꯦ ꯁꯨꯝ ꯁꯨꯕ ꯆꯠꯄꯗ ꯃꯥ ꯑꯅꯥꯕ ꯂꯩꯕꯅꯤꯅ ꯃꯥꯏ ꯁꯦꯕꯥ ꯂꯣꯏꯔꯦꯔꯒ ꯅꯨꯡꯊꯤꯟ ꯄꯨꯡ ꯑꯃ ꯇꯥꯔꯀꯥꯟꯗ ꯄꯨꯡ ꯑꯃ ꯇꯥꯔꯝꯗꯥꯏꯗ ꯁꯨꯃꯥꯏꯅ ꯆꯠꯂꯤ ꯆꯥꯝꯈꯛ ꯐꯪꯉꯤ ꯑꯗꯨꯅꯗꯤ ꯀꯣꯟꯅꯗ꯭ꯔꯦ ꯃꯤꯉꯣꯟꯗꯒꯤ ꯄꯨꯕꯒ ꯌꯥꯎꯋꯦ ꯄꯨꯕꯗꯤ ꯄꯨꯐꯝ ꯂꯩꯇ꯭ꯔꯦ ꯌꯥꯝ ꯋꯥꯏꯗ ꯆꯍꯤ 3-4ꯁꯦ ꯌꯥꯝ ꯋꯥꯏ ꯑꯩꯅ ꯈꯔ ꯃꯤꯉꯣꯟꯗ ꯈꯔ ꯂꯧ ꯊꯕꯛ ꯈꯔ ꯁꯨ ꯃꯤꯉꯣꯟꯗ ꯈꯔ ꯂꯧ ꯑꯗꯩ ꯅꯨꯡꯇꯤ ꯆꯥꯏ ꯃꯤꯉꯣꯟꯗ ꯄꯤꯌꯨꯁꯨ ꯏꯀꯥꯏꯗꯣ ꯆꯦꯡꯗꯣ ꯑꯁꯣꯝꯗ ꯊꯥꯡꯖꯝ ꯂꯩꯀꯥꯏꯗ ꯑꯩꯒꯤ ꯏꯄꯥꯝꯂꯣꯝꯗ ꯉꯍꯥꯟꯋꯥꯏ ꯅꯨꯄꯤ ꯃꯧ 3 ꯂꯩꯌꯦ ꯑꯗꯨꯗꯒꯤ ꯋꯥꯔꯤ ꯂꯧꯈ꯭ꯔꯕꯅꯤ ꯑꯗꯨ ꯍꯟꯗꯛꯇꯤ ꯆꯠꯇ꯭ꯔꯤ ꯇꯧꯕ ꯑꯗꯩ ꯅꯣꯡꯃ ꯏꯆꯥꯅꯨꯄꯥꯁꯦ ꯏꯌꯥꯝꯕꯁꯤꯗꯪ ꯂꯩ ꯃꯥ ꯑꯇꯣꯞꯄ ꯀꯅꯥ ꯂꯩꯔꯤꯕ꯭ꯔꯥ ꯌꯥ ꯏꯆꯥꯔꯣ ꯂꯝꯂꯣꯡꯗ 2 ꯂꯩ ꯑꯩꯗ 2 ꯑꯃ ꯅꯨꯄꯤꯗꯤ ꯑꯝꯇ ꯌꯥꯎꯗꯦ ꯑꯩꯒꯤ ꯅꯨꯄꯥ ꯉꯥꯛꯇ ꯑꯗꯨꯝ ꯉꯝꯅꯕ ꯑꯗꯨꯝ ꯍꯤꯡꯅꯈ꯭ꯔꯕ ꯅꯨꯄꯥ ꯉꯥꯛꯇ ꯐꯥꯏꯕꯣꯛꯀ 5 ꯁꯨꯏ 5 ꯁꯨꯕꯗ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯀꯩꯅꯣ ꯀꯨꯏꯔꯦ ꯅꯍꯥꯟ ꯌꯥꯎꯈꯤꯕ ꯆꯪꯈꯤꯕꯗ ꯑꯗꯣ ꯑꯕꯣꯛ ꯀꯩꯅꯣ ꯇꯧꯋꯦꯕ ꯏꯆꯥꯈꯩꯁꯦ ꯑꯗꯨꯝ ꯃꯥꯏ ꯉꯝꯅꯕ ꯑꯗꯨꯝ ꯍꯤꯡꯅꯈ꯭ꯔꯦꯕ ꯅꯠꯇ꯭ꯔꯥ ꯑꯧ ꯂꯝꯂꯣꯡꯗ 2 ꯂꯩꯕꯗꯣ ꯑꯃꯅ ꯏꯅꯦꯝꯄꯣꯛꯀ ꯄꯨꯜꯂꯦ ꯑꯃ ꯏꯇꯣꯟ ꯇꯣꯝꯕꯗꯨꯅ ꯍꯖꯤꯔꯥ ꯊꯕꯛ ꯁꯨꯔ ꯆꯥꯏ ꯃꯥꯁꯦ ꯌꯥꯝ ꯋꯥꯏ ꯑꯗꯩ ꯑꯃꯅ ꯁꯤꯗꯤ ꯂꯩ ꯁꯤꯗ ꯁꯤꯀꯦꯇ꯭ꯔꯤꯗꯣ ꯃꯥꯅ ꯌꯦꯡꯉꯦꯕꯀꯣ ꯃꯥꯅ 500 ꯃꯃꯤꯡ ꯀꯩꯕ ꯍꯤꯃꯦꯟ ꯑꯕꯣꯛꯀꯤꯗꯃꯛꯀꯣ ꯀ꯭ꯂꯕꯀꯤ ꯀꯩꯕ ꯀ꯭ꯂꯕ ꯃꯃꯤꯡꯗꯣ ꯅ꯭ꯌꯨ ꯒꯣꯜ ꯀ꯭ꯂꯕꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯤꯃꯦꯟꯗꯣ ꯃꯥꯅ ꯑꯩꯈꯣꯏꯗ ꯈꯨꯠꯁꯤꯟꯅꯔꯛꯏꯕ ꯂꯨꯄꯥ 500ꯒ ꯍꯥꯞꯆꯒꯦꯅ ꯀ꯭ꯂꯕꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯄꯤꯔꯛꯄꯅꯦ ꯑꯗꯨꯝꯁꯨ ꯄꯥꯡꯉꯤꯗꯅ ꯑꯕꯣꯛ ꯀꯌꯥ ꯑꯃꯨꯛꯁꯨ ꯄꯥꯡꯉꯛꯏꯕ ꯃꯌꯥꯝꯒꯤꯁꯤꯗ ꯑꯅꯧꯕ ꯁꯨꯝ ꯆꯪꯉꯛꯄ꯭ꯔꯥ ꯌꯦꯡꯕꯤꯌꯨꯅꯦ ꯅꯥꯏꯗꯁꯤꯁꯨ ꯉꯍꯥꯟꯋꯥꯏ ꯌꯥꯝ ꯄꯥꯡꯈ꯭ꯔꯕꯅꯦ ꯑꯩꯉꯣꯟꯗ ꯃꯣꯏꯗ ꯍꯦꯛꯇ ꯆꯦꯟꯕ ꯅꯣꯡ ꯖꯤꯖꯤ ꯇꯥꯕꯗꯣ ꯍꯦꯛꯇ ꯆꯦꯜꯂꯦ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯒꯦꯅꯦ ꯀꯗꯥꯏꯗꯒꯤ ꯍꯧꯔꯤꯅꯣ ꯃꯥꯏ ꯍꯤꯁꯇ꯭ꯔꯤꯗꯣ ꯆꯪꯕꯤꯌꯨꯅꯦ ꯌꯥꯝꯅꯁꯨ ꯑꯕꯣꯛ ꯐꯣꯟꯗ ꯃꯌꯥꯝꯅ ꯄꯩꯁꯥ ꯁꯨꯝ ꯇꯝ ꯍꯥꯞꯄꯛꯏꯕꯀꯣ ꯌꯥꯝꯕ ꯌꯥꯝꯗꯕ ꯑꯗꯣ ꯉꯁꯥꯏꯗꯩ ꯆꯤꯡꯉ ꯄꯨꯕꯤꯔꯛꯎꯅꯦ ꯇ꯭ꯔꯥꯟꯖꯦꯛꯁꯟ ꯍꯤꯁꯇ꯭ꯔꯤꯗ ꯑꯣꯏꯅ ꯃꯌꯥꯝꯅ ꯈꯔ ꯁꯨꯝ ꯇꯦꯛ ꯍꯥꯞꯄꯦ ꯁꯦꯜ ꯃꯤꯔꯥꯏꯒꯅꯣ ꯈꯨꯠꯇ ꯀꯣꯠꯁꯤꯜꯂꯒ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯊꯝꯕꯤꯒꯗꯕꯅꯤ ꯈꯨꯠꯅ ꯑꯗꯨꯝ ꯇꯥꯁꯜꯂꯒ ꯄꯥꯏꯕꯤꯌꯨꯀꯣ ꯃꯥꯡꯕ ꯌꯥꯗꯕ ꯑꯗꯣ ꯃꯥꯡꯉꯒꯗꯤ ꯑꯃꯨꯛ ꯉꯁꯤꯗꯒꯤ ꯀꯩꯅꯣ 500 ꯂꯧꯊꯣꯛꯑꯒ ꯆꯦꯡ ꯑꯩꯅ ꯆꯦꯡ ꯈꯔ ꯑꯐꯕ ꯈꯔ ꯋꯥꯜꯂꯒꯦ ꯑꯗꯨꯝ ꯋꯥꯜꯂꯦ ꯅꯨꯡꯇꯤꯒꯤ ꯗꯨꯀꯥꯟꯗ ꯄꯩꯁꯥ ꯂꯩꯇ꯭ꯔꯀꯥꯟꯗꯅ ꯁꯣꯠꯂꯦ ꯁꯣꯠꯄꯗ ꯅꯨꯡꯇꯤꯒꯤ ꯁꯨꯝ 2ꯔꯛ ꯑꯃꯨꯛ ꯁꯣꯠꯄꯗ 2ꯔꯛ ꯁꯨꯕꯗꯗꯤꯀꯣ ꯑꯩ ꯏꯀꯥꯏꯖꯩꯕ ꯅꯨꯡꯇꯤꯒꯤ ꯁꯣꯠꯄꯁꯦ ꯑꯁ ꯌꯥꯝ ꯋꯥꯏꯗ ꯑꯗꯒꯤ ꯀꯦꯟꯗꯜꯁꯤꯃꯅꯦ ꯃꯩ ꯊꯥꯟꯗꯕꯅꯤꯅ ꯀꯦꯟꯗꯜ ꯅꯨꯡꯇꯤꯒꯤ ꯂꯨꯄꯥ 10 ꯂꯩ ꯃꯩ ꯊꯥꯟꯗꯕꯩ ꯃꯥꯏꯁꯦ ꯀꯦꯟꯗꯜ ꯃꯆꯩ 3 ꯅꯨꯡꯇꯤꯒꯤ ꯆꯍꯤ 3 ꯁꯨꯔꯦ ꯀꯦꯟꯗꯜꯁꯦ ꯂꯩꯔꯤꯕ ꯃꯩ ꯑꯗꯨꯗꯤ ꯄꯩꯁꯥ ꯂꯩꯇꯗꯅ ꯂꯩꯇꯦ ꯃꯩ ꯁꯝꯗꯦꯕ ꯌꯨꯝꯁꯦ ꯃꯩ ꯉꯍꯥꯟꯋꯥꯏ ꯁꯝꯃꯝꯕꯅꯤ ꯌꯥꯝ ꯀꯨꯏꯔꯦ ꯃꯥꯅ ꯀꯟꯅ ꯅꯥꯕ ꯇꯪꯈꯥꯏ ꯆꯜꯂꯛꯄꯗ ꯂꯣꯏ ꯇꯠꯇꯅ ꯇꯥꯔꯝꯃꯦ ꯑꯁꯤꯗ ꯄꯣꯠꯁꯦ ꯈꯤꯟꯕꯗꯣ ꯎꯄꯨ ꯑꯉꯧꯕ ꯈꯤꯟꯗꯥꯏꯅꯦ ꯁꯤꯒꯤ ꯀꯣꯠꯂꯝꯕꯅꯦꯕ ꯍꯥꯏꯗꯤ ꯂꯣꯏ ꯇꯥꯔꯝꯕꯗꯒꯤ ꯁꯦꯝꯗ꯭ꯔꯦ ꯇꯥꯕꯗꯁꯨ ꯀꯗꯣꯟꯗ ꯂꯧꯈ꯭ꯔꯕꯅꯣ ꯈꯪꯗ꯭ꯔꯦ ꯎꯗ꯭ꯔꯦ ꯇꯔꯥ ꯑꯉꯧꯕꯗꯨꯁꯨ ꯀꯥꯏꯗ ꯍꯧꯔꯛꯏꯅꯣ ꯃꯌꯥꯝꯅ ꯁꯨꯝ ꯖꯤꯄꯦꯒꯤ ꯈꯨꯠꯊꯥꯡꯗ ꯄꯥꯡꯕꯤꯔꯛꯄꯁꯤ ꯔꯣꯕꯤꯟ ꯅꯤꯡꯊꯧꯖꯥꯅ ꯂꯨꯄꯥ 100 ꯄꯥꯡꯕꯤꯔꯛꯏ ꯑꯗꯨꯒ ꯒꯣꯄꯦꯟꯗ꯭ꯔꯣ ꯀꯪꯂꯥꯕꯝꯅ ꯂꯨꯄꯥ 100 ꯁꯨꯅꯤꯇꯥ ꯍꯦꯃꯥꯝꯅ ꯂꯨꯄꯥ 100 ꯑꯗꯨꯒ ꯍꯦꯔꯣꯖꯤꯠ ꯑꯣꯏꯅꯥꯝꯅ ꯂꯨꯄꯥ 100 ꯃꯥꯔꯖꯤꯠꯅ ꯂꯨꯄꯥ 100 ꯕꯤꯀ꯭ꯔꯝꯖꯤꯠ ꯐꯣꯟꯁꯅ ꯂꯨꯄꯥ 100 ꯆꯨꯡꯈꯥꯝ ꯗꯤꯅꯆꯟꯗ꯭ꯔꯅ ꯂꯨꯄꯥ 70 ꯒꯨꯁ ꯕꯝꯁ FJꯅ ꯂꯨꯄꯥ 100 ꯁꯨꯔꯟꯖꯤꯠ ꯃꯩꯇꯩ ꯂꯨꯄꯥ 100 ꯆꯤꯡꯂꯦꯝꯕꯤ ꯀꯣꯟꯁꯝ ꯂꯨꯄꯥ 100 ꯖꯣꯟꯁꯟ ꯃꯩꯇꯩ ꯂꯨꯄꯥ 100 ꯆꯥꯟꯗꯝ ꯍꯦꯝꯖꯤꯠ ꯁꯤꯡ ꯂꯨꯄꯥ 100 ꯔꯨꯄꯥ ꯁꯔꯃ ꯂꯨꯄꯥ 100 ꯁ꯭ꯋꯥꯃꯤ ꯁꯒꯣꯜꯁꯦꯝ ꯂꯨꯄꯥ 100 ꯕꯦꯛꯀꯤ ꯅꯥꯃꯣꯏꯖꯝ ꯂꯨꯄꯥ 100 ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯔꯛꯏꯀꯣ ꯄꯥꯡꯕꯤꯔꯛꯏꯕ ꯁꯤꯟꯐꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯦꯁ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯀꯣ ꯀꯦꯁ ꯑꯣꯏꯅ ꯉꯥꯛꯇꯪ ꯉꯥꯏꯖꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯤꯌꯔ ꯇꯧꯖꯒꯦ ꯏꯃꯥ ꯋꯥꯕ ꯌꯥꯗꯦ ꯍꯧꯖꯤꯛ ꯑꯣꯜ ꯑꯦꯖ ꯄꯦꯟꯁꯟ ꯐꯪꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯒꯦ
พังเรื่องเอาไว้พังมัน ꯀꯩꯒꯤ ꯐꯪꯗ꯭ꯔꯤꯕ กุยเด้มันกุยเด้จะให้ผู้ช่วยเด็กก็รวยนักกันนี่นะกว่า ꯑꯗꯣ ꯍꯟꯗꯛꯇꯤ ꯍꯨꯝꯐꯨ ꯁꯨꯔꯁꯤꯗꯤ เฮลมันนี่ผู้เฮลมันนี่ผู้ช่วยเด็กก็ ꯑꯣ ꯀꯛꯈꯤꯕꯗꯩ ꯑꯃꯨꯛ ꯍꯥꯞꯆꯤꯟꯕ ꯉꯝꯗ꯭ꯔꯦꯕ ฮัตเร่ฮัตเร่ถ้าได้ทากันเนี่ยเดี๋ยวอันตาจะรู้บังงามเร่ยาวอีกครั้งเดียวยาวดีครั้งเดียวช่วยจัดเร่ ꯑꯗꯣ ꯍꯥꯞꯄꯤꯌꯣ ꯀꯥꯏꯅꯒ ꯑꯆꯧꯁꯥꯡꯁꯤꯡꯗꯒ ꯑꯣꯜ ꯑꯦꯖ ꯄꯦꯟꯁꯟꯗꯣ ꯌꯥꯎꯍꯟꯕꯤꯌꯣ ꯑꯩ ꯆꯍꯤ ꯁꯨꯔꯦ ꯀꯥꯏꯗꯤ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩꯔꯝꯗꯧ ꯃꯥꯜꯂꯤꯀꯣ เลย ꯑꯗꯣ ꯉꯁꯤ ꯍꯥꯏꯕꯤꯔꯣꯗꯅ ꯇꯥꯟꯖꯥ ꯆꯥꯔꯤꯉꯩꯁꯤꯗ ใช่ชูเลยมันพันกุยเร่ฟังแต่ว่าต้องฟังกันมันนี่ ꯀꯌꯥꯒꯗꯤ ꯐꯪꯉꯤ ꯊꯥꯗ จินดอดิสิงอาหุงกุมบา ꯊꯥꯗ เอาไม่ถ้าพยายามเลยละกันแต่เย็นบ่ตัวดิสิงอาหุงก็จะงากุมบาอาหุงก็จะหุงกุมบาอันนี้จะงากุมบาใช่ไหมฟังบัดนยาว ꯑꯗꯨ ꯐꯪꯉꯤ ꯃꯇꯝꯗꯗꯤ ꯈꯔ ꯅꯨꯡꯉꯥꯏꯕꯀꯣ ถ้าตรุเตรเลยก็ฟังกันมันเนี่ยบ่กุยเร่พันกุยเร่อันนี้กักเก็บได้ฟังเลย ꯕꯣꯛꯁꯨ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯑꯃꯗꯤ ꯅꯨꯡꯁꯤꯕꯁꯨ ꯐꯪꯕ ꯑꯣꯏꯁꯅꯨꯀꯣ ꯑꯩꯈꯣꯏ ꯉꯁꯤ ꯚꯤꯗꯤꯑꯣ ꯀꯥꯞꯆꯕꯁꯤꯗ ꯃꯌꯥꯝꯅ ꯁꯨꯝ ꯅꯨꯡꯁꯤꯕꯤꯗꯅ ꯃꯇꯦꯡ ꯁꯨꯝ ꯈꯔ ꯁꯨꯝ ꯄꯥꯡꯕꯤꯔꯛꯑꯦ ꯍꯣꯏ ꯌꯥꯝ ꯐꯔꯦ ꯍꯣꯏ ꯑꯕꯣꯛꯀꯤ ꯌꯨꯝꯁꯦ ꯊꯤꯔꯒ ꯀꯅꯥꯒꯨꯝꯕꯗ ꯂꯥꯛꯄꯁꯨ ꯑꯗꯨꯝ ꯌꯥꯏꯑꯕꯀꯣ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯍꯥꯏꯗꯅ ꯑꯗꯣ ꯑꯋꯥꯠ ꯑꯄꯥꯁꯤꯡ ꯂꯩꯔꯒꯁꯨ ꯃꯈꯣꯏꯗꯨꯗ ꯑꯗꯨꯝ ꯁꯤꯁꯤꯃ ꯂꯩꯇꯦ ꯁꯤꯁꯤꯃ ꯄꯥꯡꯕꯤꯌꯨ ꯈꯣꯠꯄꯤꯌꯨꯅ ꯍꯥꯏꯕꯅꯆꯤꯡꯕꯗꯣ ꯑꯗꯨꯗꯣ ꯑꯗꯨꯝ ꯃꯈꯣꯏꯗ ꯑꯗꯨꯝ ꯍꯥꯏꯕꯤꯌꯣꯕ ꯀꯣ ꯑꯗ ꯃꯈꯣꯏꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯌꯥꯝꯅ ꯂꯥꯛꯀꯗꯣꯏꯁꯤ ꯃꯇꯦꯡ ꯄꯥꯡꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕꯀꯤ ꯈꯨꯠꯊꯥꯡꯗ ꯍꯥꯏꯇꯥꯔꯦ ꯀ꯭ꯂꯕꯀꯤ ꯈꯨꯠꯊꯥꯡꯗꯁꯨ ꯑꯗꯨꯝ ꯐꯣꯟ ꯇꯧꯔꯒ ꯃꯇꯦꯡ ꯄꯥꯡꯖꯒꯦꯅ ꯍꯥꯏꯔꯛꯄꯁꯨ ꯌꯥꯏꯑꯕꯀꯣ ꯑꯗꯨꯅ ꯑꯕꯣꯛꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅꯁꯨ ꯈꯔ ꯉꯝꯖꯕ ꯈꯔ ꯄꯥꯡꯖꯔꯝꯃꯦꯗꯅ ꯅꯍꯥꯟꯈꯩ ꯋꯥꯅ ꯂꯩꯔꯨꯔꯒꯁꯨ ꯉꯁꯤꯗꯤ ꯈꯤꯇꯪ ꯁꯦꯟ ꯈꯛꯇꯪ ꯂꯥꯛꯄꯅꯤꯅ ꯋꯥꯈꯜ ꯈꯛꯇꯪ ꯅꯨꯡꯉꯥꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯕꯣꯛꯁꯦ ꯏꯁꯥꯗ ꯐꯥꯎꯕꯗꯣ ꯈꯤꯇꯪ ꯊꯝꯕꯤꯌꯣꯕꯈꯔ ꯅꯨꯡꯉꯥꯏ ꯅꯨꯡꯇꯤ ꯌꯥꯡꯈꯩ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯍꯦꯛꯇ ꯅꯨꯡꯗꯥꯡ ꯑꯣꯏꯔꯛꯀꯅꯤ ꯈꯟꯕꯗ ꯑꯌꯨꯛ ꯑꯣꯏꯔꯛꯀꯅꯤ ꯈꯟꯕꯗ ꯑꯅꯥꯕꯁꯤꯒ ꯑꯁ ꯑꯩ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯀꯗ꯭ꯔꯦ ꯀꯅꯥꯗ ꯄꯩꯁꯥ ꯈꯔ ꯍꯥꯏꯔꯅꯤ ꯀꯅꯥꯗ ꯆꯦꯡ ꯍꯥꯏꯔꯅꯤ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯁꯤꯅ ꯑꯗꯨꯝ ꯑꯗꯩ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯒ ꯃꯝꯃꯒ ꯍꯦꯛ ꯆꯦꯟ ꯉꯁꯥꯏ ꯃꯅꯤꯡꯗ ꯃꯝꯃꯒ ꯍꯦꯛ ꯆꯦꯟ ꯇꯧꯕꯁꯤꯗꯣ ꯃꯔꯦꯗ ꯌꯥꯎꯔꯦꯕ ꯌꯥꯝ ꯋꯥꯕ ꯆꯦꯡꯁꯦ ꯑꯗꯩ ꯑꯅꯥꯕꯒꯤ ꯆꯦꯡ ꯑꯐꯕ ꯂꯩꯇꯅ ꯊꯤꯕ ꯌꯥꯎꯏ ꯑꯗꯩ ꯑꯉꯥꯡꯈꯩꯒꯤ ꯊꯣꯡꯕꯤꯅꯕ ꯌꯥꯎꯏ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯌꯥꯗ꯭ꯔꯕꯅꯤꯅ ꯌꯥꯝ ꯋꯥꯏ ꯀꯞꯄꯁꯨ ꯌꯥꯝ ꯌꯥꯎꯔꯦ ꯑꯗꯩ ꯑꯅꯥꯕꯁꯤꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯌꯥꯛꯁꯦ ꯄꯩꯁꯥ ꯂꯩꯇꯗꯅꯀꯣ ꯄꯩꯁꯥꯗꯤ ꯂꯩꯇꯗꯅ ꯃꯥꯁꯨ ꯀꯞꯄꯅꯤ ꯉꯔꯥꯡ ꯄꯩꯁꯥ ꯂꯩꯇ ꯁꯨꯝ ꯅꯟꯖꯟ ꯊꯝꯃꯦꯅꯀꯣ ꯀꯞꯄꯦꯕ ꯃꯥ ꯂꯨꯄꯥ 50-60 ꯆꯪꯒꯅꯤ ꯍꯥꯏꯕꯅꯤ ꯄꯣꯔꯣꯝꯄꯥꯠꯇ ꯁꯥꯖꯟ ꯑꯆꯧꯕꯗꯨꯅ ꯑꯗꯣ ꯄꯨꯊꯣꯛꯄꯉꯥꯏ ꯂꯩꯇꯗꯅ ꯄꯨꯈꯠꯇ꯭ꯔꯤꯕ ꯃꯥꯁꯨ ꯀꯞꯄꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯦꯕ ꯌꯥꯝꯅ ꯆꯍꯤ 3-4ꯁꯦ ꯑꯗꯨꯝ ꯑꯩꯅ ꯇꯧꯔꯛꯏꯅꯤ ꯁꯦꯕꯥ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯇꯕꯅꯤꯅ ꯑꯗꯨꯝ ꯌꯥꯛꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯠꯊꯣꯛꯄ ꯉꯝꯗꯦ ꯃꯥꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯔꯛꯑꯗꯤ ꯇꯧꯕꯅꯦ ꯑꯗꯨ ꯑꯕꯣꯏꯒꯤꯁꯦ ꯐꯣꯟ ꯑꯃꯒ ꯄꯥꯏꯗꯅ ꯈꯣꯠꯇꯅ ꯃꯌꯥꯝꯒ ꯄꯥꯎ ꯐꯥꯎꯅꯕꯒꯤ ꯄꯣꯠꯇꯨꯃꯗꯤ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦꯕ ꯂꯩꯇ꯭ꯔꯦ ꯑꯩꯗꯤ ꯐꯣꯟ ꯂꯩꯇꯦ ꯐꯣꯟ ꯄꯥꯏꯕꯁꯨ ꯍꯩꯔꯣꯏ ꯁꯨꯡꯍꯩ ꯍꯩꯇꯦ ꯀꯔꯤꯝ ꯍꯩꯇꯦ ꯑꯩꯕꯨ ꯆꯨꯝꯗ꯭ꯔꯤꯡ ꯂꯩꯁꯤꯅꯤ ꯂꯣꯏꯔꯦ ꯍꯣꯏ ꯑꯗꯣ ꯑꯕꯣꯛꯀꯤ ꯃꯥ ꯅꯥꯗ꯭ꯔꯤꯉꯩꯗꯗꯤ ꯌꯨꯝꯗ ꯁꯨꯡꯂꯩ ꯂꯩꯇꯦ ꯑꯩꯁꯦ ꯑꯕꯣꯛꯀꯤ ꯊꯕꯛ ꯉꯁꯥꯏꯒꯤ ꯁꯨꯔꯤꯕ ꯑꯣꯜ ꯑꯦꯖ ꯄꯦꯟꯁꯟꯗꯣ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯗ ꯈꯔ ꯆꯦꯟꯕꯤꯌꯣꯌꯦ ꯑꯦꯝ ꯑꯦꯜ ꯑꯦꯗ ꯌꯧꯅꯕꯗꯣ ꯑꯩ ꯍꯥꯏꯖꯔꯒꯦ ꯁꯣꯏꯗꯅ ꯍꯥꯏꯗꯤ ꯌꯥꯅꯕ ꯑꯝꯇ ꯁꯤꯟꯕꯤꯌꯣ ꯀꯩꯀꯩ ꯇꯉꯥꯏ ꯐꯗꯕꯅꯣꯗꯣ ꯆꯍꯤ 50 ꯁꯨꯔꯕꯅꯤꯅ ꯐꯪꯕ ꯌꯥꯔꯦꯗꯅ ꯑꯗꯨꯝꯗꯨꯃ ꯁꯤꯟꯕꯤꯔꯒꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯅꯁꯨ ꯑꯕꯣꯏꯒꯤ ꯌꯨꯝꯁꯦ ꯊꯨꯅ ꯌꯥꯡꯅ ꯁꯥꯅꯤ ꯍꯥꯏꯗꯅ ꯑꯗꯣ ꯀꯃꯥꯏ ꯇꯧꯕꯅꯣꯗꯣ ꯄꯥꯎ ꯐꯥꯎꯅꯖꯔꯒ ꯑꯃꯨꯛ ꯊꯨꯅ ꯌꯥꯡꯅ ꯁꯥꯅꯕꯒꯤ ꯊꯕꯛꯇꯨꯃ ꯄꯥꯏꯈꯠꯅꯅꯕ ꯍꯥꯏꯇꯥꯔꯦ ꯄꯩꯁꯥ ꯇꯥꯍꯟꯕꯤꯒꯅꯣ ꯗꯨꯀꯥꯟꯗ ꯄꯨꯔꯒꯦ ꯊꯨꯅ ꯌꯥꯡꯅ ꯁꯥꯅꯅꯕꯗꯣ ꯑꯗꯨꯗꯣ ꯑꯃꯨꯛ ꯍꯣꯠꯅꯖꯔꯒꯦ ꯑꯗꯨꯒ ꯁꯦꯟꯐꯝꯁꯤꯡꯁꯤ ꯑꯕꯣꯛꯅꯕꯨꯗꯤ ꯑꯗꯨꯝ ꯀꯨꯞꯅ ꯁꯤꯖꯤꯟꯅꯒꯅꯤ ꯍꯥꯏꯕꯕꯨꯗꯤ ꯈꯪꯖꯩꯌꯦꯕꯀꯣ ꯑꯗꯨꯏꯁꯨ ꯃꯥꯡꯗꯅꯕ ꯍꯥꯏꯇꯥꯔꯦ ꯃꯥꯡꯗꯅꯕ ꯆꯦꯛꯁꯤꯟꯅ ꯊꯝꯕꯤꯌꯣꯕ ꯆꯦꯡ ꯆꯥꯛ ꯋꯥꯟꯕꯗ ꯍꯦꯛ ꯂꯣꯏꯗꯣꯏꯅꯤꯁꯦ ꯑꯇꯩ ꯑꯃ ꯅꯠꯇꯕ ꯐꯤꯔꯣꯟ ꯀꯔꯤꯒꯨꯝꯕ ꯂꯩꯕꯩ ꯖꯥꯇꯤ ꯁꯨꯡꯂꯩ ꯂꯩꯇꯦ ꯆꯍꯤ ꯀꯨꯝꯂꯥꯡ ꯆꯨꯞꯄ ꯃꯌꯥꯝꯅꯒꯗꯤ ꯁꯨꯝ ꯄꯤꯔꯛꯄ꯭ꯔꯥ ꯐꯤꯔꯣꯟ ꯁꯤ ꯄꯤꯔꯛꯏ ꯐꯛꯂꯥꯡꯗ ꯈꯜꯂꯤ ꯃꯌꯥꯝꯅ ꯄꯤꯔꯛꯄ ꯅꯠꯇ꯭ꯔꯣ ꯃꯤ ꯑꯃꯅ ꯈꯔ ꯄꯤꯔꯛ ꯃꯤ ꯑꯃꯅ ꯈꯔ ꯄꯤꯔꯛ ꯀꯝꯄꯣꯔ ꯁꯤꯁꯨ ꯃꯤ ꯄꯤꯔꯛꯄꯅꯤ ꯂꯣꯏꯅ ꯄꯤꯔꯛꯑꯦ ꯑꯩ ꯑꯃꯨꯛꯇ ꯂꯩꯗꯦ ꯀꯥꯡꯒꯟꯁꯤꯁꯨ ꯂꯣꯏ ꯁꯦꯒꯥꯏꯔꯦ ꯀꯥꯡꯒꯟꯁꯦ ꯑꯍꯟꯕ ꯈꯔ ꯄꯤꯕꯤꯔꯗꯤ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ ꯑꯁꯤꯁꯨ ꯃꯤ ꯄꯤꯔꯛꯏꯅꯤ ꯍꯧꯖꯤꯛ ꯀꯥꯂꯦꯟ ꯆꯪꯉꯛꯑꯕꯅꯤꯅ ꯀꯥꯡ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯅꯤꯕ ꯑꯗꯣ ꯍꯦꯜꯊ ꯀꯥꯔꯠꯀꯨꯝꯕ ꯁꯥꯕ ꯈꯣꯠꯄꯒꯗꯤ ꯂꯩꯕ꯭ꯔꯣ ꯀꯥꯔꯠ ꯍꯦꯜꯊ ꯀꯥꯔꯠ ꯍꯥꯏꯕꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯍꯛꯁꯦꯜꯒꯤ ꯇꯦꯡꯕꯥꯡ ꯀꯥꯏꯅꯒ ꯂꯩꯌꯦꯕꯀꯣ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯀꯥꯔꯠꯇꯨ ꯎꯠꯂꯀꯥꯟꯗ ꯄꯩꯁꯥ ꯃꯌꯥꯝ ꯇꯥꯗꯣꯏꯕ ꯂꯥꯏꯌꯦꯡꯕꯒꯁꯦ ꯃꯣꯗꯤꯒꯤꯗꯨ ꯅꯠꯇ꯭ꯔꯥ ꯃꯣꯗꯤꯒꯤꯒꯗꯣ
ngawa isagi bani do ado kana ta senbi ngai lece do senbi ngai tan ko mana do ado ai je haitam na dum lai mudi gi do kat to PMJY card တော့ကနေမှာ Modi ကြီးဟိုက်စလို့ရှယ်ကြီးဟက်ရှင် card တော့ဟုတ်အဲ့တော့ Modi ဆိုရေးကနေပါ PMJY card တော့လေဘတော့ lai gi bani အဲ့တော့လေကဒီလိုက် ka pro pa ta se man sung sang do အဲ့တော့လိုက်ရင်မတာပစာចောင်းငွေတွေနေပေါ့သူကြီးတော့လေတာကတိ lo kalam ta hang bi ngai senbi ngai ta ado putok ti ဟုတ်ကဲ့ကျွန်တော်က latest လောက်ထုတ်ပြပုံဆိုင်တော့ kai ဘောလောက်ပဲမရမစံပန်းအိဘစံဖမ်စင်းဆာဘောခွေlạc စရင်းငယ်တော့စင်ကြရမ်ကေဘကော account တကပိဘစင်းဆာဟိုင်ဒီအမှု account တော့လောက်ထုတ်မှတနဘာဟိုက်တာပစာတာကြီးနေမန်ဟုံးနေကောยามเซ็กชันทำอยู่เบกก็เลยตัวบ่เลยอาจารย์ge ทียุดนะอามานี่ทียุดนะชาทีบดีให้ไปแล้วจ้ะอามาอันนี้หุมมาดีมังงาตรุกนี่สิ่งหุมนี่อามาสินักคลับกิเซกเตอรี่กันใช้ไปวิรักปะตัวนี่ตุการได้ปูรกิใช้พวกตัวสิ่งรบเป็นเล็กเลยนะสามีสกุลเสียมสิได้ก่อนมาเต็งปังวิรัยเสสิได้สิดาสามีสกุลเสียมนั่นลุปัจจามาเบกกี้น่ามวยจันลุปัจจามาตัวสิ่งใดใช้เป็นยังไงใช้กับปั๊มเมย์พอตัวไลซ์ซ้ำคุยจะเป่าอยู่หรอกประเด็นนี้ไรเสียหน่วยได้ไลซ์ซ้ำสมานันเดสิงห์ลูกปักคุณบัจจัสปฏิเมยุอุมากันตัสายมาคุยเลยกันยังมันเนี่ยปัจจันี้ตัวนี้ก็ลงจำลูกปัจจามาอนุราธาสิงหาลูกปัจจันี้นิงมบังนาวีลูกปัจจามาเมียมจ้าไลซ์ซ้ำลูกปัจจามาสดานันดาวายเฮงบัมลูกปัจจันี้โรดีสิงห์ลูกปัจจามาดานันดาปัจฉังลูกปัจจังอาMD ปอยจ้าลูกปายังไขอิจัมบิครัมลูกปัจจันี้จีบันนาตาคนเท่าจังลุปัจจามานิรุปมาเตยนจังลุปัจจาหุมสันธิฮารานิลุปัจจามาราสกุมารีสุนิตาลุปัจจานีอาโจยเนปรมลุปัจจานีเวปินวังจังลุปัจจามาอย่างนี้ชุนขันจับเลยลุปาลิสิงมารีจังมังงามกิจางดีเยอะมาต้องมาเลยอย่างคุยกันตุกจักเกไลฟ์สเตชันจักเกดูก็ไม่ยามเตียงบ้านเบียกว่าเส้นปั๊มสิ่งดูไปอ่ะน้องให้ดูที่กางตัวจะแล้วก็สมคัญนะเคยมาเสร็จแล้วก็สินะจันเราสุขนะจะเกดูลิสต์ไว้นะงงแล้วก็ไม่ยามเราสู้กางเบียกเรียบร้อยมีสิ่งสิ่งกันน้องให้ดูแชร์ตัวงามน้องคนจะเกไม่ยามเราสู้งามบัดเตียงบ้านมีสิ่งไม่ที่สิ่งไม่เคยได้กิจสุขที่การมาสปอร์ตที่มีนักสิ่งให้เราสู้มาให้วิโรเคยไม่เคยได้กิจสุขพวกเคยนวานคนนั้นริบะทำดียามว่าสิสู้นาไล่มองนำริบะสิการตรงนี้นะเว้ยให้ดูไม่ยามคนนั้นตรงนี้นะสิ่งไม่ที่สิ่งขัดได้ยินทุกปีกันนู้ปุ่นนั่นสิ่งมาตรงนี้สิ่งให้ดูสู้สิ่งที่สิ่งงามมาเท่านั้นเราจะเก็บให้เราว่าคำว่าสิ่งทำจะเป็นเรื่องนั้นอะไรสิ่งมันตั้งให้เต็มชั้นจะเก็บบุคคลในกองนั้นคนจะเรื่องไม่ยามนะครักับพี่ได้เจเราเลยก่อนไอ้กิเลสไหนบอกยามพารามันอันนั้นเป็นกิจพารามันไอ้หนูว่าบัดดูกี่ยุ่มสิมาจุดทุนชาบ่อยฉันก็บอกไอ้ยุ่มชาก็คงรักเกี่ยวจากเสร็จแล้วเจแต่ยังทงสิกะจังเนาะยังชาบดายังชาลอยก็ช่างเอาบดาไม่กินงาไอ้กินอาลูงาดูค่อยปราเกดูก็ชาเลยสิงาชาไม่ยากแต่พอบอกใช่ใช่ดิไอ้กี่มารู้อยู่กันนี้ปักกันเลยแต่เราต้องเบกเลยเบกตามตาจะหลงดูไอ้ชาก็ลอยน้ำบ่ชาก็ลอยน้ำบิวพัมไปจะไหวพี่ตาโยมจะถามพัมเตตัวยานี่ก็สุขายดิเบกเอามาถามจำบิโรไม่เอาหนูสุปักขัดเลยบอกก็ตาหัวร้านน่ะตรงนั้นน่ะดูเจียงเลยนะว่าใครดูก็ต้องทำใครดูก็เบกตาหับจำบิโรสิเชงเก้าเจ้บุกเอาหุ่นเลยก็เลยเบกอะไรโน่เบกสิเชงเก้าเจ้บุกกี่เรายาลิใช่นั่นดิบ้านสิงห์หุ่มสิงห์หุ่มมาคงอยู่เนี่ยทีมมันก็ยาผลเตะก็ยาเด็กคุยจะเป็นหนึ่งดังอยู่ไม่จุ่มบ้ามนี่ยาเด็กคุยเป็นนี่ทีมมันจะเล่ากับตัวนี้เนี่ยตัวเบกตั้งพุทโธตัวก็อิชาก็เลยนะไปอยู่ให้บ่ไว้ตัวก็ตั้งใจพัฒนามาทำแต่สิ่งนั้นนะบ่